mayambu ahanba maktada makhal mathel manipur full story collection gi mai kai dagi taramno okchabaga loinana ikopmona khurumjari ngasi amu mayang mafamda wari amabu pudun laksari wari asi mamang thakta thagat sakri hojik amu full story oina collection tawsin jaraga mayang gi damakta khudol tamjari beni horror story asi gi maming lerak machin gi cinema hall wari asina hingliba amadi laikhidraba kanagumbi amattaga marli lejadi aibana wakana sagatjaraga tabiriba singi nga pathanabagi damakta semjaba warini haujik mayamda khudol tamjari manipuri horror story lerak machin gi cinema hall ahan bataka numidang wairam gi mamsillakpa matamni lata subasini memthoi amadi makhoi kabusing kaithel karakli makhoi mana masing amadi maroi mapang yonba misak singni makhoi wari sana asum lakpada latana mayamda hari hu ngahan sune ta kumutki macha nupa khoido khulgi lila tawba yengluraga halakphada lerak machin gituta musin muwa ma leplaga lerami hai maduda makhoi mayamna koilaw lawraga tanai hai tawni tada kumutki macha singse tinkam layumdabani adong hai khon hi mina cinema hall si kana kani yam ngai ne masibu sumitra khangdi ne subasini nangdi pausi kari mata ta ri wa hoire mi mayam ma ngaunarabani laimugungna adubu memthoi laimugungna dana mi yamna ngaunai hai adubu cinema kapadi sunglep helepti masibu adum yingine sina kamdawri bajano khangdra dala tai biama atai atopa cinema hall su khulasida leite do aduna asida sum yengnare maibina leifau tawbada cinema hall sida mi ahum lawkini adu lawdriba phawbadi khara adum aki akhang pi khini hai maibina haiba thakhiba thabandu hadaki thaban sini haujik phawbadi kanamata karimta sididana konagedi khangjade is onthongna kiredako mina hainabada hall se ngahan waida migi mongpham oiramba jaga da sakhibani haini chumma jalo o chumi thaina ki akan ba hainabi mafam sida hingol koibesu mahi marong chumdi yum saduna leigadabada su kinare aduna lamlem oina leibadu dane yamna hongna hol mapu aduda yonthoklaga san khibani suhai e subasini nangi yamna munnabu khangamine kanana tamiba pawno ne hol asigi mapudo aikhoi nupagi makhurani aduna khangbani o adudi aikhoi su nong phadokti ticket kam ta kaktebida yengba yaidana ha asomna mayam do wari sana lakpana kaithel jaukhri mina krik inariba kaithel mayam marak aduda nga yonba kobi yonba hangamana sing maroi mapang kaya yonba mana porokpa pulam singado yonari marak aduda thajaman bisu yauri mahak magi nupa laikidrei macha nupa sahi 13 muk suba amaga makoi ani dang leijabani asumna thajaman bi macha nupa yaiphabaga punna hangam amadi phadigom kharaga yoli asumna yolaba matung kaithelado mi takshalaklei ayonbaga areibaga ayonbana yamsalaklei masidaki popam phambi singadusu mayumda hannaba hawraklei matamda numidangi pung 9 muk taraklabani thajaman bi amati macha nupa yaiphaba makhoi anisu pochai loisinduna mayum hannanaba sem sarai asumna sem saba loraga makhoi ani yum lomda lakli thajaman bi gi yum asi mayamna hainariba cinema hall aduna leiriba leirak machin adu phauduna khara chatlaga makhoi gi yum tana chatkadoribani ngahan makhaidi makhoi ani ahum adumak kuminnarakpani adubu ngasidi maga kaithel kuminnaba mi singadu nupa ama sibagi soratki ngatangba lei haiduna kanasu laktri aduna thajaman bi amadi macha nupa yaiphabaga punna makhoi ani mainam ama pairaga mayum yongonaba prap asum lakli maduda yaiphabana ima lerak machin phawrga chatuise tandi talihe yumlak phawrga oina chatlasiba hai adu yaroine matamga matam thenjillakpane yum phawrabati asom nabu kumu hoiromda koi tabani ado cinema hall saba mafam adu
ꯃꯤꯅ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯍꯥꯏ ꯍꯥꯏꯅꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯒꯗꯕ ꯅꯠꯇꯦ ꯅꯪꯕꯨ ꯊꯦꯡꯅꯔꯕꯅꯦ ꯑꯗꯨꯕꯨꯗꯤ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯏꯃꯥ ꯇꯣ ꯑꯗꯨꯅꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯊꯣꯛꯀꯗꯕꯅꯤ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯉꯜꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯉꯜꯂꯤ ꯑꯃꯨꯛ ꯍꯥꯏ ꯌꯨꯝꯂꯧ ꯐꯥꯎꯁꯤ ꯍꯥꯏꯔꯒꯅ ꯊꯦꯡꯉꯤ ꯑꯃꯨꯛ ꯍꯥꯏ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ ꯑꯗꯣ ꯏꯃꯥ ꯍꯣꯔꯦꯟ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥ ꯍꯪꯒꯥꯝ ꯈꯔ ꯁꯤꯠꯇꯕ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯦ ꯃꯁꯤ ꯍꯦꯛꯇ ꯊꯣꯡꯅꯁꯤ ꯏꯕꯨꯡꯉꯣ ꯑꯁ ꯏꯃꯥ ꯍꯪꯒꯥꯝꯇ ꯆꯥꯃꯟꯗꯅꯅꯦ ꯍꯌꯦꯡ ꯁꯤꯕꯗꯅꯦ ꯁꯤꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯍꯪꯒꯥꯝ ꯆꯥꯔꯒ ꯀꯃꯥꯏꯅ ꯁꯤꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯒꯗꯧꯔꯤꯕꯅꯣ ꯏꯃꯥ ꯍꯪꯒꯥꯝꯁꯤꯗꯤ ꯊꯥꯎꯒꯤ ꯄꯥꯝꯕꯤꯅꯤꯗꯅ ꯑꯗꯨꯅ ꯊꯥꯎ ꯄꯥꯝꯕꯤꯁꯤ ꯁꯨꯝ ꯆꯥꯔꯕꯗꯤ ꯏꯁꯥꯁꯦ ꯊꯥꯎ ꯉꯥꯛꯇ ꯉꯥꯏꯈꯤꯗꯅ ꯍꯌꯦꯡ ꯁꯤꯕꯗ ꯊꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯈꯠꯂꯛꯄꯗꯅꯦ ꯁꯤꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤꯗ ꯍꯩꯃꯥ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨ ꯌꯧꯔꯛꯂꯤ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯁꯨ ꯀꯤꯔꯤꯕꯅꯤ ꯃꯐꯝ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯤ ꯃꯆꯥꯅꯨꯄꯥꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯟꯅ ꯀꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯀꯤꯗꯕ ꯁꯥꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯑꯁꯨꯝ ꯂꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯩꯕ ꯂꯩꯔꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯤꯌꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯍꯩ ꯀꯤꯒꯅꯨ ꯆꯠꯁꯤꯜꯂꯥꯎ ꯃꯩ ꯄꯥꯏꯔꯕꯗꯤꯅꯦ ꯀꯔꯤꯝꯇ ꯇꯧꯗꯕꯅꯤ ꯏꯃꯥꯅ ꯃꯩꯅ ꯄꯥꯏꯔꯛꯂꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯩꯕ ꯃꯄꯥ ꯑꯗꯨꯗ ꯃꯤ ꯈꯔ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯏꯃꯥ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯤꯟꯅꯔꯦ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯃꯥꯟꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯎꯔꯦ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯣꯏ ꯈꯔ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯥꯖꯃꯥꯟꯕꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯂꯥꯛꯏ ꯊꯥꯖꯃꯥꯟꯕꯤꯅ ꯌꯥꯏꯐꯕꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯀꯔꯤꯁꯨ ꯌꯦꯡꯂꯨꯅꯨ ꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯒꯝ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯍꯧꯖꯤꯛꯇꯤ ꯍꯣꯜ ꯃꯃꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕꯁꯤꯡ ꯑꯗꯣ ꯃꯔꯦꯡ ꯂꯦꯡꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯍꯧꯒꯠꯂꯛꯂꯒ ꯃꯈꯣꯏ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯈꯪꯂꯛꯏ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯐꯤꯂꯝ ꯀꯥꯞꯄ ꯂꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯂꯛꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯁꯥꯗꯣ ꯅꯦ ꯇꯥꯏ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯁꯤꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜꯒꯤ ꯁꯪꯕ ꯃꯤ ꯉꯥꯛꯇꯅꯤꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯖꯥꯠ ꯈꯜꯍꯜꯂꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯔꯞ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯇꯩꯃ ꯊꯥꯖꯃꯥꯟꯕꯤ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯃꯗꯨ ꯊꯥꯖꯃꯥꯟꯕꯤꯅ ꯍꯣꯏ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯈꯨꯝꯕ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯀꯩꯅꯣꯅꯦ ꯏꯇꯩꯃ ꯍꯣꯏꯒꯤ ꯌꯦꯟ ꯑꯃ ꯌꯣꯟꯅꯤ ꯍꯥꯏꯕꯗꯨꯕꯨ ꯌꯣꯟꯈ꯭ꯔꯕ꯭ꯔോ ꯌꯣꯟꯗ꯭ꯔꯤꯌꯦ ꯂꯩꯔꯤꯌꯦ ꯅꯣꯏꯕꯨ ꯂꯧꯒꯦ ꯍꯥꯏꯕ꯭ꯔോ ꯑꯧ ꯑꯩꯈꯣꯏ ꯍꯌꯦꯡꯗꯣ ꯂꯧꯕ ꯂꯥꯛꯁꯤꯔꯥꯗꯅ ꯈꯟꯅꯔꯝꯃꯤꯕ ꯑꯣ ꯌꯥꯏꯌꯦ ꯑꯗꯣ ꯂꯥꯛꯄꯗꯤ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯎꯀꯣ ꯏꯕꯨꯡꯉꯣ ꯅꯨꯃꯤꯗꯥꯡꯗꯤ ꯀꯩꯊꯦꯜ ꯀꯥꯏ ꯍꯣꯏ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃ ꯍꯣꯏꯒꯤ ꯍꯪꯒꯥꯝꯁꯨ ꯑꯗꯨꯝ ꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯔꯤ ꯏꯕꯨꯡꯉꯣ ꯌꯥꯝ ꯐꯔꯦ ꯍꯪꯒꯥꯝꯗꯨꯒ ꯄꯨꯟꯅ ꯄꯨꯈ꯭ꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀோ ꯍꯣꯏ ꯏꯇꯩꯃ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯁꯨ ꯃꯃꯥꯒꯤ ꯈꯨꯖꯤꯡ ꯄꯥꯏꯗꯨꯅ ꯏꯟꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯐꯤꯂꯝ ꯀꯥꯞꯄ ꯂꯣꯏꯔꯗꯨꯅ ꯐꯤꯂꯝ ꯌꯦꯡꯂꯝꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨ ꯁꯦꯟꯅꯔꯤꯕ ꯃꯈꯣꯏ ꯃꯤ 2-3 ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯃꯅꯤ ꯆꯪꯉꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯤꯉꯩ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯩ ꯀꯨꯂꯕꯤ
ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯨ ꯃꯤꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯁ ꯚꯥꯞ ꯐꯔ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤ ꯊꯦꯡꯅꯒꯦ ꯃꯤ ꯀꯤꯅꯕ ꯄꯥꯍꯥꯏ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯃꯋꯥ ꯂꯧꯔꯨꯅꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤꯅꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯀꯣ ꯍꯣꯜꯁꯤ ꯑꯩꯗꯤ ꯏꯍꯩ ꯍꯩꯅꯗꯦꯍꯦ ꯇꯧꯔꯛꯑꯕ꯭ꯔꯥ ꯏꯍꯨꯟ ꯃꯇꯥꯗꯨꯒ ꯑꯩꯕꯣ ꯑꯃ ꯃꯊꯦꯡꯒꯤ ꯊꯕꯛꯀꯁꯨ ꯇꯧꯔꯤꯌꯦ ꯑꯗꯨꯏ ꯅꯠꯇꯦꯅꯦ ꯅꯪꯁꯨ ꯌꯦꯡꯉꯨꯅꯦ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤ ꯌꯦꯡꯕꯗ ꯅꯪꯁꯨ ꯅꯁꯥꯗ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯗ꯭ꯔꯣ ꯇꯧꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯇꯧꯔꯛꯀꯅꯨꯀꯣ ꯀꯤꯔꯝꯃꯅꯦꯕ ꯐꯔꯦ ꯅꯪ ꯑꯁꯣꯝ ꯀꯥꯆꯤꯟꯗꯤ ꯁꯦꯡꯇꯣꯔꯛꯑꯣ ꯑꯩ ꯁꯤꯒꯤ ꯐꯠꯇꯕꯁꯤꯡꯗꯣ ꯑꯝꯇ ꯍꯩꯗꯣꯛꯈꯤꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯆꯦꯔꯪ ꯇꯥꯔꯝꯕꯁꯤꯡ ꯑꯗꯣ ꯗꯁꯕꯤꯟ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯗꯣ ꯃꯍꯥꯛ ꯃꯇꯣꯝꯇ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯍꯧꯏ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯋꯥꯏ ꯁꯤꯠꯂꯒ ꯍꯣꯜ ꯑꯗꯨꯒꯤ ꯀꯥꯆꯤꯟꯂꯣꯝ ꯊꯪꯕ ꯐꯂꯥꯡꯂꯣꯝꯗ ꯁꯤꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯅ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯃꯇꯨꯡꯂꯣꯝꯗ ꯇꯥꯔꯛꯏ ꯃꯍꯥꯛꯇꯤ ꯗꯁꯕꯤꯟ ꯄꯨꯗꯨꯅ ꯐꯠꯇꯕ ꯍꯩꯗꯣꯛꯄ ꯊꯣꯛꯈꯤꯕ ꯃꯃꯥꯟꯅꯕ ꯑꯗꯣ ꯆꯪꯂꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯣ ꯍꯣꯜꯁꯤꯗ ꯑꯗꯨꯃꯥꯏꯅꯒ ꯇꯝꯅꯔꯛꯑꯕ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯍꯣꯜ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ ꯃꯗꯨꯗ ꯀꯨꯜꯂꯕꯤꯅ ꯏꯉꯛ ꯉꯛꯅ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯁꯤꯗ ꯋꯥꯏ ꯁꯤꯠꯂꯧꯗꯥꯏꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯒꯦꯠꯇꯩ ꯆꯪꯉꯛꯏꯕ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯀꯌꯥꯝ ꯊꯛꯆꯤꯜꯂꯨꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯆꯪꯛꯇ ꯉꯥꯏꯔꯤ ꯀꯥꯏꯗ ꯋꯥꯏ ꯁꯤꯠꯄꯅꯣ ꯁꯨꯝꯁꯤꯠꯅ ꯃꯥꯅ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯋꯥꯏ ꯁꯤꯠꯂꯦꯅꯦ ꯇꯧꯔꯛꯑꯅꯨꯀꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯜꯂꯕꯤꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯂꯥꯎꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯀꯨꯜꯂꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯋꯥꯏ ꯁꯤꯠꯇꯕ꯭ꯔꯕ ꯁꯤꯠꯇꯦꯃꯦ ꯀꯩꯗꯧꯔꯒꯤꯅꯣꯕ ꯑꯁ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯤꯉꯩꯗ ꯇꯨꯡꯁꯤꯗ ꯁꯣꯠ ꯋꯥꯏ ꯁꯤꯠꯂꯛꯏꯅꯦꯃꯦ ꯑꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯁꯨꯝꯁꯤꯗ ꯅꯪꯅ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯋꯥꯏ ꯁꯤꯠꯄ꯭ꯔꯥ ꯍꯥꯏꯁꯤꯕꯨ ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯐꯥꯒꯤꯗꯒꯤꯅꯦ ꯀꯩꯅꯣꯝ ꯇꯧꯔꯛꯀꯅꯤ ꯃꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯃꯥꯏꯕꯤ ꯑꯃꯅ ꯍꯥꯏꯕꯗ ꯍꯣꯜꯁꯤꯗꯒꯤ ꯃꯤ 3 ꯂꯧꯈꯤꯅꯤ ꯑꯗꯨ ꯂꯧꯔꯀꯥꯟꯗ ꯍꯣꯜꯒꯤ ꯇꯝꯅꯕ ꯐꯒꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤ ꯅꯪꯉꯣꯟꯗ ꯍꯧꯔꯛꯏꯖꯥꯠꯂꯣ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯆꯠꯁꯤꯂꯣ ꯁꯨꯝꯁꯤꯠꯁꯤꯗꯤ ꯂꯩꯖꯔꯣꯁꯅꯨ ꯌꯥꯔꯣꯏꯍꯦ ꯂꯥꯛꯑꯣ ꯑꯩ ꯁꯪꯒꯦ ꯂꯥꯎꯁꯦ ꯑꯁꯨꯝꯅ ꯀꯨꯜꯂꯕꯤꯗꯣ ꯀꯤꯔꯛꯂꯗꯨꯅ ꯍꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯑꯗꯣ ꯁꯨꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯑꯗꯣ ꯁꯨꯃꯤꯟꯅꯕꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯏꯁꯤꯠ ꯁꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯣꯜ ꯑꯗꯨ ꯃꯩ ꯃꯨꯊꯠꯂꯝꯂꯒ ꯊꯣꯡ ꯂꯣꯟꯖꯜꯂꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯣꯜ ꯑꯗꯨ ꯄꯥꯟꯅꯔꯤꯕ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ ꯍꯣꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯪꯀꯔ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯥꯏ ꯄꯨꯜꯂꯤ ꯂꯩꯀꯥꯏ ꯄꯨꯝꯕꯗ ꯅꯠꯇꯅ ꯌꯨꯝꯁꯨ 2-3 ꯀꯥꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯪꯀꯔꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯍꯧꯔꯤ ꯑꯗꯨꯒ ꯀꯨꯜꯂꯕꯤꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨꯗ ꯄꯨꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯗꯨꯗ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯉꯛꯄ ꯑꯗꯨꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯗꯨꯅ ꯏꯁꯩ ꯍꯧꯅ ꯉꯪꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯒꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯊꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯏꯃꯥ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥ ꯂꯦꯞꯄꯤ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯆꯪꯉꯣꯁꯦ ꯅꯠꯇꯦꯕ ꯇꯨꯡꯗ ꯀꯅꯥ ꯂꯦꯞꯀꯦꯕ ꯀꯩꯅꯣ ꯃꯁꯤꯕꯣ ꯍꯩ ꯀꯅꯥꯝꯇ ꯂꯦꯞꯇꯤꯌꯦ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯌꯥꯔꯦ ꯀꯩꯁꯨ ꯅꯠꯇꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯜꯂꯕꯤꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯤ
ꯃꯍꯥꯛꯅ ꯊꯣꯡꯗꯣꯟ ꯆꯠꯂꯝꯗꯥꯏꯗ ꯃꯥꯡꯒꯣꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯑꯗꯣ ꯊꯥꯡꯊꯗꯨꯅ ꯂꯩꯃꯥꯏꯗ ꯊꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯀꯨꯜꯂꯕꯤꯁꯨ ꯐꯥꯜ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯊꯔꯒ ꯆꯥꯛ ꯑꯗꯣ ꯆꯥꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯔꯤ ꯂꯦꯞꯄꯤꯅ ꯍꯪꯉꯤꯗꯨꯕꯨ ꯀꯩꯗꯧꯔꯛꯏꯅꯣꯕ ꯏꯆꯥꯗꯕꯣ ꯍꯥꯏ ꯋꯥ ꯂꯣꯠꯁꯤꯟꯒꯅꯨ ꯁꯠ ꯍꯥꯏꯔꯛꯎꯀꯣ ꯑꯩ ꯄꯥꯏꯕ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯉꯁꯤꯁꯤ ꯉꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯕ ꯉꯁꯥꯏꯁꯨ ꯍꯣꯜ ꯃꯅꯨꯡꯗ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯤꯉꯩ ꯑꯩꯒꯤ ꯅꯥꯀꯟꯗ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯟ ꯇꯥꯏ ꯑꯗꯨꯗ ꯑꯩꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯪꯀꯔꯗ ꯍꯪꯕꯗꯁꯨ ꯃꯍꯥꯛ ꯀꯩꯁꯨ ꯇꯧꯗꯦ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗ ꯗꯁꯕꯤꯟꯗ ꯐꯠꯇꯕ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯗꯨꯗꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯑꯗꯒꯤ ꯑꯩꯅ ꯊꯣꯡꯒꯥꯟ ꯆꯪꯉꯛꯄꯗꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯏ ꯑꯗꯒꯤ ꯑꯩꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤꯗꯣ ꯂꯦꯞꯄꯒ ꯂꯩꯍꯧꯕꯗꯧꯅꯁꯨ ꯇꯧꯏ ꯑꯗꯨꯅꯦ ꯑꯩꯅ ꯏꯃꯥꯗ ꯇꯨꯡꯗ ꯀꯅꯥ ꯂꯩꯒꯦꯅ ꯍꯪꯉꯤꯗꯣ ꯍꯩꯃꯥ ꯑꯗꯨꯕꯨ ꯅꯪꯅ ꯀꯣꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯕꯗꯤ ꯈꯪꯉꯣꯏꯗ꯭ꯔꯣ ꯏꯃꯥ ꯑꯃꯝ ꯃꯊꯦꯡꯗ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯁꯣꯠ ꯄ꯭ꯔꯦꯛ ꯏꯟꯅꯔꯛꯂꯕꯗꯤ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯅꯨ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯟꯅꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨꯅ ꯕꯨꯠ ꯑꯣꯏꯔꯝꯂꯕꯗꯤ ꯕꯨꯠꯇꯨꯅ ꯅꯝꯂꯒ ꯃꯤꯗꯣ ꯍꯥꯠꯂꯦꯅ ꯍꯥꯏꯗꯨꯗꯤ ꯑꯗꯨꯒꯤ ꯀꯤꯗꯨꯅ ꯌꯦꯡꯗꯕꯅꯤ ꯍꯩ ꯑꯩ ꯃꯥꯏꯕ ꯑꯃ ꯌꯥꯝ ꯊꯨꯅ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯈꯛꯇ ꯅꯪ ꯇꯧꯔꯛꯏꯁꯤ ꯅꯍꯥꯟꯈꯩ ꯇꯧꯗꯕ꯭ꯔꯣ ꯇꯧꯗꯦ ꯏꯃꯥ ꯅꯍꯥꯟꯈꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯣꯜꯗꯨ ꯃꯤꯅ ꯈꯔꯗꯤ ꯍꯥꯏꯅꯕꯅꯤ ꯏꯃꯥ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯗꯤ ꯅꯣꯡꯇ ꯊꯦꯡꯅꯗꯦ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯅꯤ ꯃꯥꯏꯕꯤꯅꯅꯦ ꯍꯣꯜ ꯑꯗꯨꯗ ꯃꯤ 3 ꯊꯋꯥꯏ ꯂꯧꯈꯤꯅꯤ ꯍꯥꯏꯕꯅꯤꯀோ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯩ ꯏꯃꯥꯅꯦ ꯍꯌꯦꯡ ꯅꯣꯡꯍꯦꯡ ꯉꯥꯟꯕꯒ ꯃꯥꯏꯕ ꯌꯦꯡꯉꯨꯒꯦ ꯆꯥꯊꯣꯛꯑꯣ ꯆꯥꯛꯇꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯒꯤ ꯃꯃꯥꯗꯣ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯨꯜꯂꯕꯤꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯒꯨꯝ ꯆꯒꯥꯏ ꯅꯤꯡꯊꯤꯅ ꯁꯦꯡꯉꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯛꯏ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯗꯨꯕꯣ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯑꯩꯕꯨ ꯉꯥꯎꯔꯒ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯣꯜ ꯄꯥꯟꯅꯕꯁꯦ ꯇꯣꯛꯎꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯑꯁꯣꯝꯅ ꯈꯪꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯋꯥꯃꯟꯈꯤꯕꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯣꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯊꯥꯖꯃꯥꯟꯕꯤꯒꯤ ꯌꯨꯝꯗ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯌꯦꯟ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯗꯣ ꯌꯦꯟ ꯂꯧꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯂꯩꯔꯝꯗꯦ ꯌꯥꯏꯐꯕꯗꯤ ꯃꯥꯡꯒꯣꯜꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯏꯐꯕꯗ ꯏꯇꯩꯃ ꯊꯥꯖꯃꯥꯟꯕꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯃꯅꯤꯡꯗ ꯃꯔꯣꯏ ꯍꯦꯛꯄ ꯆꯠꯈ꯭ꯔꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯌꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯗꯣ ꯅꯃꯥ ꯀꯧꯔꯨꯁꯨ ꯉꯔꯥꯡ ꯌꯦꯟ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯥꯛꯍꯧꯔꯦ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯗꯣ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯃꯃꯥꯗ ꯉꯔꯥꯡ ꯌꯦꯟ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅꯕꯁꯤꯡ ꯑꯗꯣ ꯂꯥꯛꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯁꯤꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯜꯂꯝꯃꯨ ꯑꯩꯁꯨ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯂꯥꯛꯂꯒ ꯂꯥꯛꯑꯒꯦ ꯍꯥꯏꯍꯧꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯌꯦꯟ ꯑꯗꯣ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯀꯀꯥ ꯍꯣꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯍꯪꯉꯨ ꯀꯀꯥ ꯍꯣꯏꯒꯤ ꯍꯣꯜꯗꯨ ꯇꯝꯅꯩꯅ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯑꯦꯔꯥ ꯃꯤꯅ ꯁꯨꯝ ꯄꯥꯍꯥꯏ ꯍꯥꯏꯅꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯗꯨ ꯇꯝꯅꯗꯦꯗ ꯀꯅꯥꯅ ꯍꯥꯏꯅꯣꯅꯦ ꯁꯨꯝ ꯃꯤꯅ ꯍꯥꯏꯅꯕ ꯑꯗꯨꯅꯤ ꯇꯝꯅꯗꯦ ꯅꯪꯕꯨ ꯊꯦꯡꯅꯔꯕ꯭ꯔꯅꯦ ꯊꯦꯡꯕꯨꯗꯤ ꯊꯦꯡꯅꯗ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯌꯥꯝꯕ ꯃꯣꯏ ꯈꯔꯗꯤ ꯊꯦꯡꯅꯔꯦ ꯕꯨꯠꯇꯣ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯏ ꯃꯃꯤꯠꯁꯨ ꯌꯥꯝ ꯂꯥꯎꯋꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯨꯝ ꯇꯝꯕꯅꯤꯗ ꯕꯨꯠꯄꯨ ꯃꯃꯤꯠ ꯂꯥꯎꯋꯦ ꯀꯥꯏꯅ ꯕꯨꯠꯄꯨ ꯃꯤꯅ ꯎ ꯉꯝꯕ ꯄꯣꯠꯂꯣ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯥꯏꯔꯕꯥꯛꯇ ꯂꯩꯒꯗꯕ ꯑꯁꯣꯝꯅ ꯌꯥꯏꯐꯕꯒ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯥꯖꯃꯥꯟꯕꯤꯗꯣ ꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯅ ꯌꯦꯟ ꯑꯗꯣ ꯐꯥꯔꯕ ꯃꯇꯨꯡ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒ ꯀꯦꯖꯤ ꯑꯣꯟꯗꯨꯅ ꯂꯨꯄꯥ ꯀꯌꯥꯝ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯌꯦꯟꯁꯤ ꯑꯃꯥꯏꯕ ꯑꯃꯅ ꯌꯦꯜꯍꯤꯡ ꯊꯥꯅꯕ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯜꯂꯒ ꯂꯧꯍꯧꯕꯅꯦ ꯂꯥꯏꯒꯤ ꯌꯦꯟꯅꯤꯀꯣ ꯆꯥꯕꯗꯅꯦ ꯂꯥꯏꯒ ꯑꯝꯇ ꯆꯪꯉꯨꯗꯣꯏꯖꯥꯠꯅꯤ ꯌꯥꯏꯐꯕ ꯏꯕꯣ ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯆꯥꯒꯗꯕꯒ ꯇꯜꯂꯤꯍꯦ ꯌꯦꯜꯍꯤꯡ ꯊꯥꯕ ꯌꯦꯟꯗꯨꯗꯤ ꯅꯣꯏ ꯀꯩꯗꯧꯕꯩ ꯐꯥꯍꯧꯔꯤꯕ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣꯍꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯕꯒꯤ ꯊꯥꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯌꯣꯜꯍꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏ ꯃꯁꯤ ꯑꯉꯥꯡꯁꯤꯃ ꯏꯌꯥꯎꯗ ꯌꯥꯎꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯌꯦꯟ ꯑꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯩꯁꯥ ꯊꯤꯔꯝꯂꯒ ꯌꯦꯟ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ
ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯔꯣꯏ ꯐꯨꯛꯂꯤꯕꯗꯣ ꯂꯣꯏꯁꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯁꯨ ꯃꯥꯡꯒꯣꯜꯗ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯈꯜꯂꯤ, ꯃꯤ ꯈꯔ ꯑꯃꯅꯗꯤ ꯍꯣꯜꯁꯤ ꯇꯝꯅꯩꯅ ꯍꯥꯏ, ꯑꯗꯨꯒ ꯍꯣꯜ ꯑꯁꯤꯒꯤ ꯃꯄꯨꯁꯤꯡ ꯑꯁꯤꯅꯗꯤ ꯇꯝꯅꯗꯦꯗ ꯍꯥꯏ꯫ ꯑꯩꯕꯨ ꯆꯠꯂꯒ ꯇꯝꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯃꯗꯨ ꯈꯪꯗꯣꯛꯂꯒꯅ ꯀꯔꯤ ꯀꯥꯟꯅꯔꯤꯕ? ꯏꯃꯥꯟꯅꯕ ꯂꯨꯈꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅꯁꯨ ꯕꯨꯠꯇꯨ ꯎꯔꯦꯅ ꯍꯥꯏ꯫ ꯕꯨꯠꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ? ꯃꯨꯆꯤꯟ ꯃꯨꯔꯒ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯏꯅ ꯍꯥꯏ꯫ ꯃꯥ ꯎꯕꯗ ꯃꯤꯅ ꯀꯤꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯀꯥꯟꯅꯗꯦ, ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯆꯠꯂꯒ ꯌꯦꯡꯉꯨꯗꯕ ꯌꯥꯗꯦ꯫ ꯇꯝꯅꯩ ꯅꯠꯇ꯭ꯔꯒ ꯇꯝꯅꯗꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯝꯅꯔꯛꯂꯕꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯆꯨꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯇꯝꯅꯔꯛꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯃꯐꯝ ꯑꯗꯨ ꯂꯥꯟꯕꯗ ꯀꯤꯔꯤꯕꯁꯦ ꯀꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯃꯁꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯄꯗꯤ ꯆꯨꯝꯒꯅꯤ꯫ ꯑꯁꯣꯝꯅ ꯌꯥꯏꯐꯕꯗꯣ ꯋꯥꯈꯜ ꯀꯌꯥ ꯈꯟꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯁꯥꯟꯅꯈꯤ꯫ ꯑꯁꯣꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯥꯖ ꯃꯥꯟꯕꯤꯗꯣ ꯃꯍꯧꯁꯥ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯄꯣꯠ ꯌꯣꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯀꯩꯊꯦꯜ ꯑꯗꯣ ꯃꯤ ꯏꯇꯥꯛ ꯇꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ, ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯄꯣꯠ ꯂꯩꯕ ꯃꯤ ꯀꯌꯥ ꯂꯥꯛꯅꯗꯦ꯫ ꯃꯁꯤꯗꯒꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯟꯅꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯄꯣꯠꯇꯣ ꯃꯊꯪ ꯂꯣꯏꯁꯤꯟꯗꯨꯅ ꯉꯟꯇꯥꯅ ꯑꯗꯨꯝ ꯆꯪꯅꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯤ ꯍꯩꯊꯕ ꯍꯧꯔꯛꯂꯤ, ꯑꯗꯨꯒ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ, ꯑꯩꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯕꯨꯠ ꯊꯣꯛꯄꯗ ꯌꯦꯡꯉꯨꯒꯦꯗꯅ ꯈꯜꯂꯤꯉꯩ ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯆꯨꯔꯤꯕ, ꯈꯥꯛꯄ ꯂꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕ, ꯑꯩꯕꯨ ꯇꯣꯛꯂꯁꯤꯔꯅꯦ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯊꯥꯖ ꯃꯥꯟꯕꯤꯅ, ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯥꯅꯦ? ꯀꯩꯗꯧꯒꯦ ꯏꯃꯥ? ꯀꯩꯗꯧꯒꯦꯕꯨ ꯀꯩꯅꯣ? ꯄꯣꯠꯁꯦ ꯂꯣꯏꯁꯜꯂꯨ ꯆꯠꯂꯁꯤ, ꯅꯣꯡ ꯈꯔ ꯄꯥꯗꯔꯛꯂꯤꯉꯩꯁꯤꯗ ꯍꯜꯂꯧꯔꯁꯤꯅ ꯍꯥꯏꯔꯒ ꯅꯪꯅ ꯎꯡꯉꯤꯗꯨꯅ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯎꯡꯉꯤꯕ? ꯏꯃꯥ, ꯁꯨꯝ ꯕꯨꯠꯀꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕ꯫ ꯍꯥ? ꯀꯔꯤ ꯕꯨꯠꯀꯤ ꯋꯥꯈꯜ? ꯅꯠꯇꯦꯗ, ꯕꯨꯠ ꯍꯥꯏꯗꯤ ꯈꯣꯡꯎꯞ ꯇꯣꯡꯅꯕ ꯕꯨꯠꯇꯨꯅꯤꯗ꯫ ꯑꯗꯨ ꯑꯃꯃꯝ ꯂꯩꯔꯗꯤ ꯏꯃꯥ ꯑꯩꯈꯣꯏꯅꯤꯅ ꯆꯠꯄꯗ ꯂꯩꯈꯣꯝ ꯇꯩꯔꯔꯣꯏꯗꯅ, ꯑꯗꯨꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯃꯣꯟꯗ꯭ꯔꯪ ꯌꯥꯝ ꯀꯟꯗꯧꯔꯤ꯫ ꯂꯥꯎꯔꯁꯦ ꯂꯣꯏꯁꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯄꯣꯠ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝ ꯍꯟꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯍꯣꯕꯦ ꯂꯥꯛꯂꯒ, ꯏꯕꯦꯝꯃ, ꯅꯪꯒꯤꯗꯨꯕꯨ ꯍꯪꯒꯥꯝꯒ ꯌꯥꯎꯔꯤꯕ꯭ꯔꯅꯦ? ꯏꯆꯥ ꯅꯨꯄꯥꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯁꯜꯂꯛꯂꯤ, ꯍꯪꯒꯥꯝꯗꯨꯒ ꯑꯣꯠꯀꯦ ꯇꯧꯕꯅꯤ꯫ ꯌꯥꯎꯔꯤꯕ꯭ꯔꯥ ꯅꯕꯦꯝꯃ ꯅꯪꯒꯤ ꯍꯪꯒꯥꯝꯗꯨꯕꯣ? ꯃꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ, ꯇꯥꯗ, ꯄꯣꯠꯁꯦ ꯂꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯦꯅ ꯇꯧꯔꯤꯁꯦ, ꯑꯃꯨꯛ ꯍꯥꯡꯗꯣꯛꯅꯔꯅꯤꯗꯣ꯫ ꯏꯕꯦꯝꯃ, ꯁꯦꯟ ꯈꯔ ꯍꯦꯜꯂꯁꯨ ꯍꯦꯟꯒꯦ, ꯂꯧꯗꯕꯗꯤ ꯌꯥꯗ꯭ꯔꯕ? ꯍꯣꯏ ꯇꯥꯗ, ꯀꯔꯤꯒꯤ ꯁꯦꯟ ꯍꯦꯟꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯌꯣꯜꯂꯒꯦꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯣꯠ ꯃꯌꯨꯝ ꯑꯗꯣ ꯑꯃꯨꯛ ꯊꯣꯛꯂꯤ, ꯑꯗꯨꯒ ꯄꯣꯠ ꯑꯗꯣ ꯄꯤꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯪꯒꯥꯝ ꯂꯩꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ, ꯑꯗꯨꯒ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯗꯤ ꯌꯥꯏꯐꯕꯁꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯅꯣꯡꯗꯤ ꯊꯤꯂꯤ ꯇꯥꯔꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯕꯗꯤ ꯑꯣꯏꯗꯦ꯫ ꯃꯝꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ꯫ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯌꯨꯡꯂꯤꯕ ꯄꯣꯁꯁꯤꯡ ꯑꯗꯨꯗ ꯊꯥꯟꯕ ꯕꯂꯞ ꯃꯆꯥꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯕꯗꯔ ꯀꯔꯤꯅꯣ ꯃꯩ ꯂꯥꯛꯇꯕꯅꯤꯅ ꯉꯥꯟꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ, ꯏꯃꯥ, ꯅꯣꯡ ꯊꯤꯂꯤ ꯇꯥꯕ ꯃꯇꯝꯗ ꯃꯩꯅꯝ ꯄꯥꯏꯔꯒ ꯆꯠꯄꯁꯦ ꯃꯩꯅꯝ ꯌꯥꯝ ꯇꯣꯏꯅ ꯃꯨꯠꯂꯤ, ꯑꯗꯨꯅ ꯃꯊꯪꯗꯤ ꯁꯦꯟ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯗꯣꯁꯂꯥꯏ ꯑꯣꯏꯅ ꯂꯩꯁꯤꯕ? ꯍꯥꯏ, ꯑꯩꯅ ꯍꯦꯟꯅ ꯗꯣꯁꯂꯥꯏꯠꯇꯣ ꯄꯥꯝꯃꯤꯕꯅꯤꯅꯦ, ꯇꯉꯥꯏ ꯐꯗꯕꯒꯤ ꯃꯩꯅꯝꯁꯤ ꯄꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯃꯩꯅꯝ ꯄꯥꯏꯔꯒ ꯆꯠꯂꯤꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯂꯥꯏ ꯇꯤꯟ ꯆꯪꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ, ꯂꯥꯏ ꯇꯤꯟꯗꯤ ꯃꯩꯁꯦ ꯌꯥꯝꯅ ꯀꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯁꯨ ꯂꯩꯔꯦ, ꯑꯗꯨ ꯇꯣꯔꯆꯂꯥꯏꯠꯇꯨ ꯄꯥꯏꯔꯗꯤ ꯅꯣꯡ ꯇꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯗꯅ꯫ ꯍꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯂꯩꯊꯣꯛꯇꯨꯅ ꯍꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯊꯥꯖ ꯃꯥꯟꯕꯤ, ꯀꯔꯤꯅꯣ ꯅꯪꯕꯨ ꯄꯔꯞ ꯆꯠꯈ꯭ꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯒ ꯑꯝꯇ ꯉꯥꯏꯔꯝꯗꯦꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯊꯥꯖ ꯃꯥꯟꯕꯤꯅ, ꯍꯩꯃꯥ, ꯑꯩꯗꯤ ꯏꯆꯦꯁꯤ ꯉꯁꯥꯏꯅ ꯀꯨꯝꯈ꯭ꯔꯕ ꯑꯣꯏꯗꯅ ꯈꯜꯂꯨꯔꯦ, ꯀꯩꯊꯦꯜ ꯃꯆꯥꯗꯗꯤ ꯂꯩꯍꯧꯗꯦꯅꯦ ꯏꯆꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯗꯣ ꯀꯩꯊꯦꯜ ꯃꯆꯥꯒꯤ ꯗꯨꯀꯥꯟꯗꯒꯤꯅꯦ ꯆꯦꯡ ꯈꯔ ꯋꯥꯠꯂꯨꯕꯅꯤ꯫ ꯑꯩꯅ ꯋꯥꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯅꯃꯥꯅꯆꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗ ꯑꯩꯅ ꯊꯪꯅꯕꯁꯤꯡꯗ ꯍꯪꯕꯗ ꯅꯃꯥꯅꯆꯥꯗꯤ ꯆꯪꯈ꯭ꯔꯦ, ꯍꯧꯖꯤꯛꯇ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯐꯔꯦ, ꯆꯠꯃꯤꯟꯅꯔꯁꯦ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯆꯦ꯫
asumna hainaduna thajamanbi amadi yaifaba aduga lakiba nupi aduga makoi ahum ngarang wari sanadun lakli thajamanbi su nupi ama yausillaktuna makoi ahum wari sanadun lakpa aduda pungning khara chauthoi asumna yaifaba amadi thajamanbi amadi nupi aduga makoi ahum asu lakpana hawjikti hol adugi manak yauchillakli adubu thajamanbi amadi mahaka jaminariba machi adudi wari nungaina saduna nuktuna chatli adubu yaifabadi hol adugi akoibada koyeng yengi hol aduda maidi thali adubu mai thaliba adugi manungdomda mi leibadi udi matam aduda yaifabana khalli karino ne ngarang thi swaida mi khara phamobuni ngasidi phamlamdini nunga tabasida hol jida film yamba kanam laktrab jala mai thalasina di cinema sodra kapangani aduga medium tu udine horendi ai soidana buthok private do yingdaba yadi asam na khanna yaifaba do hol adugi maning mamang amadi akoiba du da koyeng yingduna sum chatli mahana sum yingdu lakpata komama khanghowdaduna jabuklawna kumdaruri aruda mama thajamanbina haima ibungo gidami tuma khada yengdrabro nati komadu japuk kumuri dubu nangbu iroi wolabra haibani mi as ima mamga mambasidu udu tawbuni ba uroi banang asomna mama thajamanbina ngang makut paiduna amuk samduna puri matawa somna makhoi ado leikai yauchalakli masidagi thajamanbi ka chapminariba leikai gi masi adusu mahagi yamlomda chatkhri aduga thajamanbi amati masa yaifaba makhoi anisu imungda changlakli madugi matung makhoi sa ising thong thaktuna sarnaba sem sari somda hol manungdana kamdauri hojik cinema kapati loiri adubu yengliba mayam adudi nong taribanina ngahak thupkisi haidun leinari makhoi khara amati chanakhri matamaduda hol adubu sangduna leiriba kullabina mahaki mamanaba shankar da hairi shankar karino tawrisibo cinema kapa loradi mayum koko hanagi ga haidi sum leptana leishalle wani kaidorage moi leraga ha nong taisu udu nangso nong tagera taroira nong na panba jibu nabro ihe adu kaigino nangna moi prapap chala ningi dubo atei gi nateda moina prapap chakrati aikhoi chumda ngantana halidana huji yengu pung 10 tasankhre moina chakrani adigi aikhoi na muk thengai holji chengto horani adugi matungda honji solonjalamaga yumda mu chakadoriba adu kaidorage nangbo ha nungti ki tawdona lerba thabak tubu nati moina thenga leisalagadi thabak yam khalega leibro adui nate me shankar thengna leiragadi tamni dana nang khangdrona ona gi ni do khangjedri nangwonda tamnarakoi wane engwadi tamade oh nangi sidi nangwonda tarokte thajede sinine ho aduni ni hainingise phai ngasiri nangwonda tamnarakpo oisino tamnaro harimine phage harimine phai asamna makhoi ani naw bari sanari ngai mayamado ama chatki ani chatki khaji chatkibana hojikti pungloi loina chatnakhri masidiki makhoi chu holmaruga changaktuna mayamna chakhairam basingado loisan khamjinduna sit chengba hawri masidiki kullabina ai shankar butki dabo ibungo daspi do piro masida imu hontoge nanga mu kaasda leho wai silakpari yengo ba ho yare pubigro chatpigro wai siloge silakpari yenge soibungo shankar da so tamnabi ko ngasi yare kaidorage asumna hainaraga kullabido dasbindo paina thoki bahana thoki bada shankar da phalap su yengami matuda shankarna tawrisi yong asumna khantuna mahaksu wai situna lehawi masidagi kullabido dasbindo paiduna holadugi mapalda leiriba khara chawba dasbil aduda haijalli asumna mahana pochai haijallamlaga hol manung aduda parap amung changi matamadu shankarna nang changa bro changak tadi yumda dum chakho hari bro adu nateda ngaikhone ngasi di nangwonda kaimo tarokta bro tarokte kaino nangna manungda le hobani na nangwonda tarokphom thui kaino aingonda su taroktri mine aduge nangwonda hangine hoise farese nomo gi daw haidani lawse waise pajal warabane si pose hapsalage aduga haidu uro ai subji sulo silamge asomna hainara aduna sankarna hauji situna pothorokliba pataba singado dasbina duda hapsalli aduga kullabido mapanda amu haido pothoki
matam aduda Sankarna wai sitpa loraba matung sitsing aduda mahaki tawelna taithok tuna leiri asuna leiri ngai hol aduki khwai maning thangba kasilda mi ama phamduna chokri aduda ngathabagi makhol keka lawu makhol tarai makhol adu tapta Sankar swai lawi aduga makhol tariba adomda phat lesin du jingi adubu kanamada di leiramdi masidege Sankar su yamna kanna Kullabi bu kawrai maduda Kullabina kaidoroge ha kaidoroge nonda su tawriro haiduna hangi maduda Sankarna Kullabi da munna yengi atuga tawraine asidi maningda mi ama phambagi makhol tarai asumna harakpata Sankar amati Kullabi do makoina makhol tariba adomda yengthorai atubu haujikti kanasu karisu leitrei masitiki makhoi munna yengnai aduga parap thokhrasi haiduna ingit tawnaraga ngasidi sit ado tawel namta taithok ramdabida makhoi mapanda parap tholakli aduga hol adugi manager aduda thabak loye chatlage haiduna hairamlaga makhoi mayumlomda parap laklei asomna makhoi ani lambida lakpada wari sanari matam aduda Sankarna mahana takibado Kullabida tammi maduda Kullabina su ngarang mangonda thokibado Sankarda amuka hanna khanghalli madam aduda Sankarna itaw hol asida handak mi ohum logane haibado ibani masing tha khajalo as paring de nang na marol amane imana haibadane khulsida maiba ma lei hai mongoda yengthoke na haibani aina kedoba yengdino nong phadok toropodbo na haikibani adu nangonda sa torok labani na pose soidre ekhoi gi bhamna natre aduna nang su ima ta hayu aduga ai su ai gi ma ta haigi aduga ne layam tang khoyam thoga ne karino du khang loba tawsi hoine phare ne adodi ayum jormna changhoragene hoi changhoro asomna haina duna Sankar do mahaki yumda changhori aduga Kullabi su mayum lomda parap lai mahana asum parap lakpada ngasi su ngarangki matawgum tunglomda kanagumba ma inergki makhol tarai maduda Kullabi do kam chalambadaki kanna chelaklei numit adudi mambana su kham thenglibani mahaki mobangi flash ado kaptuna yamna kanna chelaklibani asana tawduna maha konthong lansilakli aduga mangolda parap chengkhallaklaga thonga do thinduna mama bu kawi matamatuta mamana asuk thenglaba sifawba holdagi halaktriba karigino haiduna ngangduna thonga do hangi maduda Kullabina as ima yadadana tawrini ba asumna hairaka maha imga changlakli aduga thonga do lonsalli aduga mahana thenglapagi maram sutami masigi matung Kullabina mamada ngarang mana tawkhiba takhiba adugumna ngasisu mahaki mamanaba Sankarna tai hai haiduna mamada pau tami masidagi mamado yamna pakhalai aduga machanupada hayemak amaiba ama yengthoke ngasigi di potharuro haiduna masabu saksangda pusallaktuna chak pijari asumna tawduna haujikti Kullabi su chakcha toklaga phamungda changkhri aduga mamasu phamungda tumba changkhri somtana yaiphabado ahinga aduta mama khangantana hawgalakli mama thajama bidi ningai dana tumduna leiribani masidaki Kullabi do yumgi thonga do tapna hangtui aduga tapna muk ngasallaga mahak hol aduda chatnabagi damak parap thongalagi tholakhi asumna yaifabado konthong lomdagi parap thoraklei mahana tholakpada na giat tungmang koyeng yengi masada akibasu khara phawribani matomta khanjai kari noina tawribasibo aina tawriba thabaksida karigum boisi lai gungadana siraba ima mathandani ko hingawrise as aina tawrisi paisa phangba thabaksu natti aibu yumda changasirane era nupa machani changkhrabadi halaroi hol manakudang ti yoramlage aduga kaidauge haibadu amtadi yengthoge kise asumna muru sonduna yaifabado hol adugi manak tamna asum lai mahanga lakleba matam marudadi nongsu hangkhrai aduga thamalsu mapung phana ngale matam aduda yaifabana hol adugi manak jorokpada hol adugi mataida kanagumba ama leiribado thabalgi mangal aduna urai matam aduda yaifabana hojik sibu cinema kapa loidriba jalane asigi manak sida nupira nupara khangdabam leiriba sibu cinema hall dagi yengmu thulai jala cinema hall di loikhre engine gangba makhon su ta gitre aduga mai sungande masi mayamna haina ba but soidana wairamkani aduga aigi itaw lamngan bana haibadadi but bu mami iraw lawi wangring wangi yamna saw sangi haibrida asidi pisak bi ine
ꯕꯨꯠꯇꯨꯒꯤ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯒꯦ ꯑꯁ ꯀꯤꯗꯤ ꯀꯤꯍꯦ ꯑꯁꯨꯝꯅ ꯌꯥꯏꯐꯕꯗꯣ ꯉꯥꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯍꯣꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯍꯣꯜ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯩꯅ ꯈꯟꯕꯗ ꯆꯨꯝꯃꯦꯗꯅ ꯑꯁꯤꯗꯤ ꯕꯨꯠꯀꯤ ꯃꯆꯥꯅꯨꯄꯤꯅꯤꯅꯦ ꯃꯥꯒꯤꯁꯤ ꯃꯇꯣꯝꯗ ꯊꯥꯕꯜ ꯃꯉꯥꯟꯁꯤꯗ ꯁꯥꯟꯅꯔꯤ ꯃꯥꯜꯂꯦ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯕꯨꯠꯇꯨ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯀꯤꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯊꯧꯅꯥ ꯐꯕꯁꯤ ꯑꯩꯅ ꯈꯤꯛ ꯍꯦꯟꯕ ꯑꯣꯏꯔꯦꯗꯣ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡꯗ ꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯒ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯁꯤꯟꯈꯤꯕ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯌꯥꯏꯐꯕꯅ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯌꯥꯏꯐꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯅꯪꯕꯨ ꯕꯨꯠꯂꯅꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯏꯐꯕꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯆꯦꯟꯈ꯭ꯔꯦ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯔ ꯆꯥꯎꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯌꯥꯏꯐꯕꯗ ꯀꯅꯥꯅꯣ ꯁꯣꯝꯕꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯌꯥꯏꯐꯕꯗꯣ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯃꯤꯅ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯔꯒ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯣꯛꯂꯛꯏꯁꯤꯕꯣ ꯑꯩ ꯃꯁꯤ ꯌꯨꯝꯗ ꯍꯜꯂꯨꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯀꯔꯤꯅꯣ ꯃꯨꯔꯃꯨ ꯁꯣꯜꯂꯒ ꯂꯩꯕꯤꯔꯤꯗꯨꯕꯣ ꯁꯣꯝꯕꯨ ꯀꯅꯥꯅꯣ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯩꯁꯦ ꯏꯆꯦ ꯁꯤꯗ ꯇꯝꯅꯩ ꯕꯨꯠ ꯊꯣꯛꯑꯦꯅ ꯍꯥꯏꯕ ꯑꯗꯨꯗꯣ ꯌꯦꯡꯉꯨꯒꯦ ꯂꯥꯛꯏꯅꯦ ꯕꯨꯠꯇꯨꯕꯨ ꯌꯦꯡꯉꯨꯒꯦ ꯍꯥꯏꯕ ꯎꯔꯕ꯭ꯔꯥ ꯕꯨꯠꯇꯨꯕꯣ ꯎꯗꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯏꯆꯦꯒ ꯎꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯌꯥꯏꯐꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯗꯣ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯁꯨ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯑꯁꯨꯃꯛ ꯂꯩꯍꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯎꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯃꯤꯅ ꯍꯣꯜꯁꯤ ꯕꯨꯠ ꯊꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯤ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯂꯩꯁꯥꯕꯤ ꯏꯆꯦꯁꯤꯒ ꯑꯣꯏꯔꯝ ꯇꯥꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯆꯍꯤ ꯑꯩꯈꯣꯏ ꯂꯦꯡꯒꯥꯕꯨ ꯑꯣꯏꯔꯝꯅꯤꯅꯦ ꯑꯩꯁ ꯃꯁꯛꯁꯨ ꯐꯖꯩ ꯍꯌꯦꯡꯁꯨ ꯂꯥꯛꯇꯥꯔꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕꯗꯣ ꯍꯣꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯛꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈꯤꯕ ꯃꯍꯥꯛꯀ ꯂꯦꯡꯒꯥ ꯃꯥꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯉꯣꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯅꯣꯡꯃꯤ ꯇꯧꯔꯒ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯁꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯃꯥꯅ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯌꯥꯏꯐꯕꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯂꯣꯏꯔꯦꯗꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯀꯩꯅꯣ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯌꯥꯏꯐꯕꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯥꯏ ꯆꯠꯂꯨꯏ ꯑꯩꯅ ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯁꯤꯗ ꯂꯥꯏ ꯊꯤꯔꯨꯔꯤꯕ꯭ꯔꯣ ꯆꯪꯉꯣ ꯅꯠꯇꯦ ꯅꯪꯕꯨ ꯍꯨꯔꯥꯟꯕꯒ ꯆꯠꯂꯣꯏꯗ꯭ꯔꯕ ꯅꯠꯇꯦꯕ ꯏꯃꯥ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯌꯦꯡꯉꯨꯕꯅꯤ ꯃꯁꯤ ꯃꯊꯣꯡ ꯆꯥꯔꯣꯏꯗꯧꯔꯤꯌꯦ ꯆꯪꯉꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯅ ꯌꯥꯏꯐꯕꯒꯤ ꯃꯇꯨꯡꯂꯣꯝꯗꯁꯨ ꯀꯅꯥ ꯏꯟꯅꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯊꯥꯖꯃꯥꯟꯕꯤꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯅꯪꯗꯤ ꯀꯩꯗꯧꯕ ꯑꯍꯤꯡ ꯑꯁꯤꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ मदुदा याइफाबना पोट अमा लौरुगे तौबनी अदुबु किरक्तुना अमु हंसिलक्लिबनी हाइतुना ममादा सेरान तुरान पाउ तमसिल्ली मरुदा थाजा मानबिना हाय नंगने एंगोदा दमाना उरै पारि खुंगनो नंग हुरामा चलुबा सोदन ओइरमगनी मसे नंगोंदा इन हुरामा चलु हाइब्राबा हा अस इमा सत्यबा यारसे आई तुम्मे असुमना याइफाबदो मुरुंग मुरुंग सोंजनरमगा महा फमुंदा चंगदुना तुमख्रै मासिदेगी थाजा मानबिसु मसी फरोइदौरी हाइरमलगा महाक्सु अदुमक तुम्बा चंख्रै
ꯑꯁꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯁꯣꯝꯗ ꯌꯥꯏꯐꯕꯗꯤ ꯅꯨꯃꯤꯠ ꯇꯥꯍꯟꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯂꯕꯅꯤ ꯃꯍꯥꯛꯇꯤ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨ ꯆꯠꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯎꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯨꯜꯂꯕꯤꯒꯤ ꯃꯃꯥꯗꯣ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅꯗꯤ ꯂꯩꯔꯛ ꯃꯆꯤꯜꯗ ꯂꯩꯔꯤꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯈꯔ ꯄꯤꯔꯛꯄ ꯑꯣꯏꯔꯤꯅꯤ ꯑꯗꯣ ꯁꯦꯁꯦ ꯑꯩ ꯖꯟꯇ꯭ꯔ ꯑꯃ ꯁꯥꯕꯤꯒꯦ ꯃꯗꯨ ꯁꯤꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯑꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯨꯜꯂꯕꯤꯒꯤ ꯃꯃꯥꯅ ꯈꯪꯗꯦ ꯑꯣꯖꯥ ꯑꯩꯒꯤꯗꯤꯅꯦ ꯑꯣꯖꯥꯅ ꯇꯧꯕꯤꯕꯗꯣ ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯅꯆꯥꯅꯨꯄꯥꯁꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯥꯁꯦ ꯁꯣꯏ ꯉꯥꯝꯕ ꯊꯣꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯣꯖꯥꯅ ꯐꯅꯅꯕ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯀꯔꯤꯅꯣ ꯇꯧꯕꯗꯨꯅꯤꯅꯦ ꯑꯩꯅ ꯖꯟꯇ꯭ꯔ ꯑꯃ ꯁꯥꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯖꯟꯇ꯭ꯔ ꯑꯃ ꯁꯥꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯟꯇ꯭ꯔ ꯑꯗꯨ ꯄꯨꯗꯨꯅ ꯀꯨꯜꯂꯕꯤꯒꯤ ꯃꯃꯥꯗꯣ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯥ ꯀꯨꯜꯂꯕꯤꯗꯣ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯀꯨꯜꯂꯕꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯀꯨꯜꯂꯕꯤꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯖꯟꯇ꯭ꯔꯗꯣ ꯁꯤꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯏꯃꯥ ꯑꯩ ꯏꯔꯨꯖꯔꯤ ꯃꯁꯤ ꯂꯣꯏꯔꯒ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯖꯒꯥ ꯑꯃꯗ ꯖꯟꯇ꯭ꯔꯗꯣ ꯊꯝꯃꯤ ꯃꯗꯨꯗ ꯀꯨꯜꯂꯕꯤꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯁꯤꯖꯤꯜꯂꯨꯀꯣ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈꯤ ꯁꯣꯝꯗ ꯀꯨꯜꯂꯕꯤꯗꯣ ꯏꯔꯨꯖꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯪꯀꯔꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯀꯔꯤꯅꯣꯅꯦ ꯄꯥꯈꯪ ꯉꯁꯤꯗꯤ ꯏꯔꯨꯒ ꯏꯖꯔꯒ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯝꯃꯤꯅ ꯗꯦꯠ ꯂꯩꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯀꯨꯜꯂꯕꯤꯅ ꯑꯦꯔꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯕꯒꯤ ꯍꯔꯥꯎꯃꯗ ꯏꯔꯨꯖꯔꯝꯃꯤꯅꯤ ꯂꯣꯏꯔꯦꯍꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯕꯒꯤ ꯏꯔꯨꯖꯅꯔꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕ ꯇꯥꯕꯒꯤꯗꯤ ꯈꯣꯡ ꯈꯨꯠ ꯍꯥꯝ ꯇꯥꯔꯦꯅꯦ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯏ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯄꯥꯎꯅꯣ ꯑꯗꯨꯕꯨꯔꯣ ꯉꯁꯤꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜꯗꯣ ꯐꯤꯂꯝ ꯀꯥꯞꯄꯔꯣꯏꯌꯦ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯗꯅ ꯏꯔꯨꯖꯔꯝꯃꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦꯅꯦ ꯅꯪꯅ ꯂꯥꯛꯏꯁꯦ ꯑꯗꯨ ꯄꯥꯎꯒ ꯇꯝꯕꯩꯔꯣ ꯅꯠꯇꯗꯤꯅꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯅꯥꯀꯟ ꯂꯥꯛꯇꯣꯏꯕ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥꯗꯧꯅ ꯂꯛꯅꯕ ꯂꯥꯛꯀꯗ꯭ꯔꯣ ꯌꯥꯔꯁꯦ ꯅꯪ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯔꯦ ꯏꯕꯥꯅꯤ ꯊꯕꯛ ꯆꯧꯁꯤ ꯀꯩ ꯊꯕꯛꯅꯣ ꯑꯩꯅ ꯆꯤꯡꯅꯔꯤꯁꯤ ꯆꯨꯝꯗꯧ ꯃꯥꯜꯂꯤꯗ ꯑꯣ ꯆꯨꯝꯃꯦ ꯉꯁꯤꯅꯦ ꯁꯣꯇꯤ ꯊꯥꯔꯤꯉꯩꯁꯤꯗꯅꯦ ꯃꯦꯝꯊꯣꯏꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯁꯤ ꯑꯁꯤ ꯍꯥꯏꯔꯛꯀꯅꯦꯁꯦ ꯉꯁꯥꯏ ꯈꯪꯉꯝꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯏ ꯃꯕꯨꯡꯗꯨꯅ ꯌꯥꯗ꯭ꯔꯕꯗꯨꯕꯨ ꯀꯣꯛꯇꯣꯛꯅꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯂꯧꯗꯣꯏꯁꯦ ꯃꯕꯨꯡꯗꯨ ꯅꯠꯇꯦ ꯃꯆꯟꯅꯨꯄꯤꯗꯨꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯣ ꯆꯠꯂꯨ ꯑꯩ ꯑꯃꯅꯦ ꯍꯧꯕꯤꯔꯅꯨ ꯅꯍꯥꯟꯁꯨ ꯏꯕꯥꯅꯤꯅ ꯎꯅꯕ ꯆꯠꯄꯗ ꯃꯕꯨꯡꯗꯨꯅ ꯁꯥꯏꯀꯜ ꯇꯣꯡꯉ ꯇꯥꯟꯅꯔꯛꯄꯗꯣ ꯏꯕꯥꯅꯤ ꯂꯧꯄꯥꯛꯀ ꯆꯦꯟꯗꯔ ꯈꯥꯡꯉꯤꯗꯅ ꯇꯧ ꯑꯩ ꯑꯃꯅꯦ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯔꯅꯨ ꯌꯥꯎꯗ꯭ꯔ ꯇꯨꯗꯅ ꯃꯥꯒ ꯍꯦꯛ ꯂꯥꯛꯃꯤꯟꯅꯛꯄ ꯁꯨꯁꯤꯂꯥꯗꯨ ꯅꯪꯒꯤ ꯁꯤꯟꯕꯤꯒꯦ ꯇꯧꯕꯩ ꯋꯥꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯒꯤ ꯁꯩꯇ ꯁꯨꯁꯤꯂꯥꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯇꯥꯏꯁꯪꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯋꯥ ꯍꯧꯗꯣꯛꯈ꯭ꯔꯕꯅꯦ ꯑꯩ ꯌꯥꯏ ꯍꯥꯏꯔꯕꯅꯤ ꯅꯪꯒꯤ ꯋꯥꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯌꯥ ꯂꯩꯔꯕꯅꯤ ꯁꯨꯁꯤꯂꯥꯅꯕꯨ ꯌꯥꯔꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯁꯦꯁꯨ ꯆꯠꯁꯤꯅꯦ ꯆꯠꯅꯤ ꯅꯪ ꯐꯔꯦꯁꯦ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯏꯃꯨꯡꯗꯒꯤ ꯐꯠ ꯂꯣꯏꯁꯤꯜꯂꯒꯅꯦ ꯊꯣꯛꯂꯛꯀꯦ ꯄꯪꯀꯩꯗꯤ ꯀꯨꯏꯔꯛꯀꯅꯨ ꯄꯥꯊꯧ ꯑꯩ ꯁꯨꯁꯤꯂꯥꯗ ꯎꯅꯤꯡꯉꯤ ꯉꯁꯤꯗꯤ ꯌꯥꯎꯔꯛꯑꯣꯏꯌꯦ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯕꯅꯤꯅꯦ ꯏꯃꯥꯅ ꯉꯟꯇꯥ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯇꯧꯅꯤ ꯅꯪ ꯁꯛꯇꯣ ꯑꯩ ꯅꯨꯡꯁꯤꯔꯛꯇꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯜꯂꯕꯤꯗꯣ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯃꯃꯥꯟꯅꯕ ꯁꯪꯀꯔꯁꯨ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯍꯪꯒꯥꯝꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯨꯜꯂꯕꯤꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯏꯇꯥꯎ ꯅꯣꯏꯒꯤ ꯍꯪꯒꯥꯝ ꯃꯀꯥꯁꯤꯗꯤ ꯐꯖꯔꯦꯍꯦ ꯌꯦꯟꯒ ꯑꯃꯨꯛꯇꯪ ꯋꯥꯏꯊꯨꯡꯅꯍꯟꯕꯗꯤ ꯐꯕꯅꯤꯀꯣ ꯐꯩ ꯃꯇꯥꯎ ꯑꯗꯨ ꯅꯪꯕꯨ ꯆꯥꯅꯤꯡꯕ꯭ꯔꯅꯦ ꯆꯥꯅꯤꯡꯗꯗꯤ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯃꯤꯅꯤꯅꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯌꯦꯟꯗꯣ ꯑꯩꯈꯣꯏꯗ ꯄꯣꯔꯛꯑꯣ ꯍꯪꯒꯥꯝꯗꯨꯅ ꯑꯩ ꯄꯨꯊꯣꯛꯑꯒꯦ ꯀꯣꯛ ꯊꯣꯡꯉꯒ ꯆꯥꯊꯣꯛꯀꯅꯤ ꯑꯗ ꯅꯪꯅ ꯀꯞꯄꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯌꯥꯔꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯠꯁꯤꯜꯂꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ
ꯌꯦꯟ ꯄꯣꯔꯣ ꯍꯥꯏꯔꯨꯕꯗꯩꯅꯤꯅꯦ ꯅꯪꯒꯤꯁꯤꯗꯤ ꯌꯦꯟꯒ ꯍꯪꯒꯥꯝꯒꯗꯣ ꯊꯣꯡꯉꯒ ꯊꯅꯝꯃꯨ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯃꯤꯟꯅꯁꯦ ꯁꯤꯅꯦꯕ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯦꯝꯊꯣꯏꯗꯣ ꯉꯥꯏꯔꯝꯃꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯃꯁꯤꯗꯤ ꯑꯁꯣꯝꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯣꯝ ꯂꯥꯛꯂꯤ ꯑꯁꯣꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯦꯝꯊꯣꯏꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯁꯪꯀꯔꯗ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯇꯨꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯃꯦꯝꯊꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯁꯣꯝꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯃꯦꯝꯊꯣꯏꯗꯣ ꯃꯃꯥꯟꯅꯕꯤ ꯁꯨꯁꯤꯂꯥꯒ ꯄꯨꯟꯅ ꯂꯥꯛꯏ ꯃꯗꯨ ꯎꯕꯗ ꯀꯨꯜꯂꯕꯤꯒꯤ ꯃꯃꯥꯟꯅꯕ ꯁꯪꯀꯔꯗꯤ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯤ ꯃꯗꯨꯗ ꯁꯪꯀꯔꯅ ꯏꯇꯥꯎ ꯌꯧꯔꯛꯑꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯕꯥꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯦꯅ ꯑꯣ ꯏꯕꯨꯡꯉꯣ ꯑꯩꯅꯅꯦ ꯊꯣꯛꯃꯤꯟꯅꯔꯛꯑꯣ ꯍꯥꯏꯈꯤꯕꯅꯤ ꯅꯪꯕꯨ ꯉꯁꯥꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯣ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤꯗ ꯅꯪꯒꯤ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕꯤꯁꯤ ꯂꯦꯞꯇꯦꯅꯦꯀꯣ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯦꯝꯊꯣꯏ ꯍꯣꯏꯗꯣ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯊꯣꯏꯅ ꯀꯨꯜꯂꯕꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯃꯗꯨꯗ ꯁꯪꯀꯔꯅ ꯀꯨꯏꯗ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕ ꯎꯁꯤꯒꯤ ꯃꯊꯛꯇ ꯃꯀꯣꯟ ꯁꯥꯕ ꯎꯆꯦꯛꯇꯣ ꯑꯗꯨꯅ ꯀꯣꯛꯄ ꯌꯦꯔꯨꯝꯗꯨ ꯃꯆꯥ ꯑꯣꯜꯂꯒ ꯄꯥꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯊꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯁꯨꯁꯤꯂꯥꯗꯣ ꯁꯪꯀꯔꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯗꯨꯗ ꯁꯪꯀꯔꯅꯁꯨ ꯁꯨꯁꯤꯂꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ ꯑꯅꯤꯗꯣ ꯃꯤꯆꯥꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯨꯜꯂꯕꯤꯅ ꯌꯥꯔꯦ ꯅꯕꯥꯅꯤ ꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩꯈꯣꯏꯁꯨ ꯑꯁ꯭ꯋꯥꯏꯗ ꯔꯣꯃꯥꯟꯁ ꯇꯧꯔꯛꯈꯤꯒꯦ ꯍꯩ ꯃꯤꯅ ꯉꯝꯃꯟꯒꯅꯨ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯜꯂꯕꯤ ꯃꯦꯝꯊꯣꯏꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗꯅ ꯁꯪꯀꯔ ꯑꯃꯗꯤ ꯁꯨꯁꯤꯂꯥꯗꯣ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯇꯥꯡ ꯑꯗꯨꯗ ꯁꯪꯀꯔꯅ ꯁꯨꯁꯤꯂꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯪꯕꯣ ꯑꯁꯣꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯑꯌꯨꯛꯁꯤꯗꯕꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯀꯨꯜꯂꯕꯤꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯖꯤꯜꯂꯤꯁꯤꯕꯣ ꯃꯤꯒꯤꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯎꯅꯩꯌꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯕ ꯑꯗꯨꯒꯤ ꯀꯨꯜꯂꯕꯤꯁꯨ ꯉꯁꯤꯒꯤ ꯍꯣꯜꯒꯤ ꯊꯕꯛ ꯂꯩꯇꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯎꯅꯔꯁꯦꯅ ꯍꯥꯏꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯍꯥꯟꯉꯩꯗꯤ ꯁꯪꯗꯕꯅꯦ ꯑꯣ ꯐꯖꯩꯅꯦ ꯀꯔꯤ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎ ꯀꯨꯜꯂꯕꯤꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯀꯩ ꯅꯨꯃꯤꯠꯀꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯤꯡꯗ ꯑꯩꯒꯤ ꯋꯥꯒ ꯁꯥꯕ꯭ꯔꯥ ꯁꯤꯅꯤ ꯑꯣꯍꯣ ꯁꯥꯏꯌꯦ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯣ ꯈꯔꯗꯤ ꯂꯤꯛꯄꯅꯤ ꯍꯥꯏꯌꯦ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯌꯨꯝ ꯄꯥꯟꯕ ꯉꯝꯅꯅꯕ ꯑꯗꯣ ꯅꯪ ꯏꯇꯥꯎ ꯀꯨꯜꯂꯕꯤꯅ ꯍꯥꯏꯕꯗꯨꯕꯨ ꯌꯥꯔꯕ꯭ꯔꯣ ꯀꯔꯤ ꯈꯨꯝꯃꯨꯒꯦ ꯍꯦꯔꯥ ꯅꯪꯅ ꯈꯨꯝꯗꯧ ꯋꯥꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯍꯥꯏ ꯂꯩꯒꯗ꯭ꯔꯣ ꯌꯥꯔꯦꯅ ꯈꯨꯝꯃꯨ ꯍꯥꯏꯔꯗꯤ ꯅꯪ ꯌꯥꯔꯦꯅ ꯈꯨꯝꯃꯛꯇꯣꯏꯔꯣ ꯈꯨꯝ ꯇꯥꯔꯦꯗꯅ ꯊꯃꯣꯏꯁꯤꯅ ꯌꯥꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯕ ꯑꯗꯨꯗ ꯁꯪꯀꯔ ꯍꯣꯜꯗ ꯊꯕꯛ ꯇꯧꯕꯗꯨꯕꯨ ꯈꯔ ꯀꯥꯟꯅꯕ꯭ꯔꯣ ꯀꯥꯟꯅꯗꯦ ꯑꯗꯨꯅꯤꯗ ꯁꯤꯗꯒꯤ ꯂꯥꯛꯄ ꯏꯟꯀꯝꯁꯤꯅꯗꯤ ꯌꯨꯝ ꯄꯥꯟꯕꯒꯗꯤ ꯉꯝꯃꯣꯏ ꯏꯇꯥꯎ ꯀꯨꯜꯂꯕꯤꯒ ꯏꯕꯥꯅꯤ ꯊꯕꯛ ꯑꯃꯗꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨ ꯁꯨꯝ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯌꯥꯎꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯣ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯥꯏꯗꯣꯛꯈꯤꯔꯣꯏ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯏꯀꯥꯏꯗꯅ ꯑꯗꯨꯅ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯂꯀꯥꯟꯗ ꯈꯪꯉꯣ ꯍꯣꯏꯅꯦ ꯑꯗꯨꯗ ꯁꯪꯀꯔ ꯍꯣꯜꯗꯨꯕꯨ ꯃꯤꯅ ꯇꯝꯅꯩꯅ ꯍꯥꯏ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯝꯒꯅꯤ ꯃꯤꯅ ꯍꯥꯏꯅꯔꯗꯤ ꯇꯧꯗꯨꯅꯕꯨ ꯇꯧꯋꯦ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯀꯨꯜꯂꯕꯤꯒ ꯏꯕꯥꯅꯤꯗꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯗꯤ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏꯌꯦ ꯉꯥꯎꯔꯒ ꯆꯠꯇ꯭ꯔꯤꯉꯩ ꯇꯣꯛꯄꯅ ꯐꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯪꯀꯔ ꯈꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯥꯏꯕꯤꯅ ꯂꯩꯐꯥꯎ ꯇꯧꯈꯤꯕꯗꯅꯦ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯗ ꯃꯤ 3 ꯊꯋꯥꯏ ꯂꯧꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯅꯤ ꯀꯨꯜꯂꯕꯤꯒ ꯏꯕꯥꯅꯤꯁꯨ ꯃꯁꯤꯡ ꯊꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯉꯔꯥꯡꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤ ꯑꯗꯨ ꯃꯥꯏꯕꯤꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯕ ꯄꯥꯈꯠꯂꯤꯁꯤꯡꯀꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯁꯨꯝ ꯍꯣꯏꯅꯦ ꯌꯦꯡꯉꯦ ꯃꯥꯏꯕꯅ ꯖꯟꯇ꯭ꯔ ꯁꯥꯔꯛꯑꯦ ꯁꯤꯗ ꯁꯤꯔꯤꯁꯤꯅꯤ ꯁꯤꯒꯤ ꯖꯟꯇ꯭ꯔꯁꯦ ꯁꯤ ꯍꯦꯛ ꯁꯤꯔꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯟ ꯑꯃꯠꯇ ꯆꯪꯉꯔꯣꯏꯌꯦ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯁꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯨꯜꯂꯕꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯨꯜꯂꯕꯤꯅ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕ ꯍꯌꯦꯡꯒꯤ ꯈꯔ ꯈꯥꯎ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯁꯪꯀꯔꯅ ꯍꯦꯔꯥ ꯋꯥꯔꯤꯕꯨ ꯂꯣꯏ ꯅꯥꯏꯕ꯭ꯔꯗ ꯆꯍꯤ 40 ꯁꯥꯟꯅꯔꯕꯨ ꯂꯣꯏꯔꯣꯏ ꯑꯁꯣꯝꯅ ꯁꯪꯀꯔꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ
ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯀꯥꯏꯅꯔꯗꯨꯅ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯃꯈꯣꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯁꯣꯝꯗꯅ ꯀꯨꯜꯂꯕꯤꯒꯤ ꯃꯃꯥ ꯑꯗꯣ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯁꯨꯃꯥꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥꯗ ꯀꯤꯁꯜꯂꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯖꯟꯇ꯭ꯔꯥꯗꯣ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯀꯨꯜꯂꯕꯤꯒꯤ ꯃꯃꯥꯗꯨꯅ ꯍꯩꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯖꯟꯇ꯭ꯔꯥꯁꯦ ꯀꯤꯁꯜꯂꯨꯅ ꯍꯥꯏꯔꯒ ꯀꯤꯁꯟꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯩꯃꯛꯅ ꯍꯦꯛ ꯀꯤꯗ꯭ꯔꯤꯐꯥꯎ ꯌꯥꯔꯣꯏꯗꯕꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯐꯝ ꯆꯥꯅꯁꯨ ꯊꯝꯃꯝꯗꯦ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ ꯃꯁꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯖꯟꯇ꯭ꯔꯥꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯁꯤꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯜꯂꯕꯤꯗꯣ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯍꯥꯏ ꯅꯪ ꯉꯁꯥꯏ ꯅꯣꯡꯐꯨ ꯉꯥꯟꯕꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥ ꯑꯩꯅ ꯏꯪꯈꯣꯜꯒꯤ ꯁꯝꯕꯜꯁꯤ ꯑꯃꯨꯛꯇ ꯈꯥꯖꯤꯟꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯕꯕꯨ ꯐꯪꯗꯦ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯏꯃꯥꯟꯅꯕ ꯁꯪꯀꯔ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯀꯩꯗꯧꯔꯒꯦ ꯁꯪꯀꯔ ꯍꯣꯏꯗꯗꯤ ꯅꯪ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯕ ꯃꯣꯏꯒꯤ ꯁꯪꯒꯣꯜꯗꯨ ꯇꯦꯛꯑꯦꯗꯅ ꯈꯔ ꯁꯦꯝꯃꯤꯟꯅꯔꯨꯕꯅꯤ ꯃꯤꯒꯤ ꯊꯕꯛꯇꯅ ꯆꯠꯂꯨꯔꯤꯕꯅꯦꯕ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯁꯝꯕꯜꯁꯤ ꯈꯥꯖꯤꯟꯁꯤ ꯍꯥꯏꯕꯗꯅ ꯅꯊꯨꯟ ꯅꯅꯥ ꯇꯥꯗꯕ ꯅꯪ ꯑꯃꯅꯦ ꯃꯤ ꯑꯣꯏꯔꯣꯏ ꯑꯁꯨꯝꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ ꯀꯨꯜꯂꯕꯤꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯥꯛ ꯑꯗꯣ ꯑꯁꯨꯃꯛ ꯆꯥꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯁꯝꯕꯜ ꯊꯤꯟꯕꯗꯣ ꯃꯥ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯝꯕꯜ ꯊꯤꯟꯕ ꯌꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯨꯜꯂꯕꯤꯒꯤ ꯃꯃꯥꯁꯨ ꯖꯟꯇ꯭ꯔ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯀꯨꯜꯂꯕꯤꯁꯨ ꯖꯟꯇ꯭ꯔ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯣ ꯄꯨꯡꯀꯥꯎ ꯀꯥꯎꯔꯨꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯨꯜꯂꯕꯤꯗꯣ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯃꯄꯥꯟ ꯊꯣꯛꯈꯤ ꯑꯗꯨꯒ ꯁꯪꯀꯔꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯃꯤꯟꯅꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯁꯣꯝꯅ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯅꯨꯄꯤ ꯈꯔꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯀꯨꯝꯃꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯅꯨꯃꯤꯠꯇꯨꯗꯤ ꯁꯤꯅꯤꯃꯥ ꯍꯣꯜ ꯑꯗꯣ ꯐꯤꯂꯝ ꯀꯥꯞꯇꯕꯅꯤꯅ ꯄꯨꯝꯃꯝ ꯃꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯁꯤꯅꯤꯃꯥ ꯍꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯅꯥꯝ ꯂꯩꯇꯦꯅꯤ ꯃꯣꯏ ꯉꯁꯤꯗꯤ ꯊꯣꯛꯇ꯭ꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥ ꯀꯅꯥꯕꯨꯅꯣꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯋꯥꯔꯤꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯀꯣꯛ ꯑꯗꯣ ꯂꯩꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯊꯥꯖꯃꯥꯟꯕꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯣꯝ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯑꯁꯣꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯌꯨꯝ ꯌꯦꯡꯉꯗꯨꯅ ꯃꯊꯪ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯁꯨ ꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯖꯃꯥꯟꯕꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯏꯟꯖꯥꯡ ꯁꯦꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯗꯣ ꯃꯃꯥꯅ ꯏꯟꯖꯥꯡ ꯁꯦꯝꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯏꯃꯥ ꯃꯣꯏꯒꯤ ꯍꯣꯜꯗꯅꯦ ꯕꯨꯠ ꯊꯣꯛꯏ ꯀꯅ ꯍꯥꯏꯗꯣ ꯕꯨꯠ ꯅꯠꯇꯦꯀꯣ ꯊꯣꯛꯏꯗꯣ ꯅꯨꯄꯤ ꯃꯆꯥꯅꯦꯕ ꯃꯁꯛ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯃꯥꯟꯕꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯗ ꯃꯃꯤꯠꯇꯣ ꯈꯪꯌꯦꯡ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯉꯔꯥꯡ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗ ꯎꯔꯛꯄꯩ ꯋꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯕꯤ ꯁꯣꯏꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯀꯣꯝꯄꯥꯛꯇ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯊꯥꯗꯩ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯌꯦꯡꯉꯨꯔꯤꯕ ꯍꯥ ꯅꯠꯇꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯆꯠꯂꯒ ꯌꯦꯡꯉꯨꯔꯤꯕꯅꯣꯕ ꯅꯪꯕꯨ ꯕꯨꯠꯇꯨꯅ ꯊꯣꯛꯂꯛꯇꯅ ꯅꯪꯕు ꯍꯥꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯕꯨꯠ ꯂꯩꯍꯧꯗꯦꯕ ꯃꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯝꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯩꯍꯧꯏ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯃꯄꯥꯟꯒ ꯑꯃꯇ ꯊꯣꯛꯄ ꯌꯥꯔꯔꯣꯏ ꯃꯁꯤ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤ ꯑꯁ ꯏꯃꯥꯅ ꯄꯥꯈꯠꯅ ꯈꯟꯖꯜꯂꯦ ꯃꯤꯅ ꯂꯩꯁꯥꯕꯤ ꯊꯦꯡꯅꯩ ꯍꯥꯏꯔꯒ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯌꯥꯏꯐꯕꯗꯣ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯄꯔꯞ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏ ꯅꯪ ꯆꯥꯔꯣꯛꯂꯒꯅꯦ ꯃꯊꯣꯡ ꯆꯥꯔꯣꯏꯗꯧꯔꯤꯌꯦ ꯅꯪ ꯃꯁꯤꯗꯤ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯕꯗ ꯂꯣꯏꯁꯤꯟꯅꯕ ꯁꯦꯝ ꯁꯥꯍꯧꯔꯤ ꯁꯣꯝꯗꯅ ꯌꯥꯏꯐꯕꯗꯣ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟꯁꯨ ꯅꯣꯛꯆꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ
ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯗꯤ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯂꯒ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛ ꯍꯣꯜ ꯑꯗꯣꯝꯗ ꯂꯥꯛꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯪꯀꯔꯗꯣ ꯉꯁꯤꯗꯤ ꯃꯈꯣꯏ ꯁꯣꯇꯤ ꯅꯨꯃꯤꯠꯅꯤꯅ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯃꯈꯣꯏ ꯆꯥꯛ ꯆꯥꯅꯔꯨꯔꯒ ꯊꯦꯡꯅ ꯍꯜꯂꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯥꯞꯇꯛꯅ ꯌꯥꯏꯐꯕꯅ ꯆꯠꯂꯤꯕꯗꯣ ꯎꯔꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤꯅ ꯆꯠꯂꯤꯕꯗꯣ ꯌꯥꯏꯐꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯍꯩ ꯀꯩꯗꯧꯔꯦꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯠ ꯂꯩꯔꯤꯅꯦ ꯀꯗꯥꯏꯔꯣ ꯑꯋꯣꯏꯒꯤꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯁꯤꯅ ꯍꯣꯜꯗ ꯕꯨꯠ ꯊꯣꯛꯏ ꯑꯗꯨꯒ ꯁꯤ ꯑꯣꯏꯔ ꯖꯥꯠꯂꯣ ꯉꯥꯏꯈꯣ ꯑꯩ ꯍꯪꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯪꯀꯔꯅ ꯂꯥꯎꯗꯨꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯆꯠꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯍꯣ ꯕꯨꯠꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯁꯪꯀꯔꯅ ꯕꯨꯠ ꯑꯣꯏꯔꯒꯕꯨ ꯋꯥ ꯉꯥꯡꯕ ꯉꯝꯕ꯭ꯔꯣ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯑꯃꯨꯛ ꯈꯨꯝ ꯃꯣꯏꯅ ꯑꯃꯨꯛ ꯈꯨꯝ ꯇꯧꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯅꯥꯛ ꯅꯛꯁꯤꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯁꯤꯗꯤ ꯇꯥ ꯁꯪꯀꯔ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯪꯀꯔꯅ ꯅꯪꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯦꯔꯥ ꯍꯣꯜꯗ ꯁꯤꯅꯦꯃꯥ ꯄꯥꯟꯅꯕꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯀꯨꯜꯂꯕꯤ ꯅꯪ ꯑꯝꯇ ꯈꯨꯝꯃꯨꯍꯦ ꯑꯉꯥꯡ ꯀꯩꯅꯣ ꯅꯪ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯊꯥꯖꯤꯜꯂꯛꯇꯅ ꯃꯤꯅꯥꯏ ꯀꯥꯏꯅ ꯑꯣꯏꯕꯕꯨ ꯑꯣꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯉꯥꯏꯈꯣ ꯅꯪ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯪ ꯄꯨꯍꯔꯥ ꯆꯠꯂꯤꯔꯣ ꯅꯠꯇꯦꯗ ꯍꯣꯜ ꯃꯅꯤꯡꯗꯅꯦ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯩꯕꯅꯤ ꯑꯗꯨ ꯂꯨꯝꯕ ꯆꯠꯂꯤꯅꯦ ꯁꯤꯅꯦꯃꯥ ꯍꯣꯜ ꯃꯤꯅ ꯇꯝꯅꯩ ꯕꯨꯠ ꯊꯣꯛꯑꯦꯅ ꯍꯥꯏꯅ ꯃꯐꯝꯗꯨꯃ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯩ ꯀꯥꯏ ꯊꯥꯖꯤꯜꯂꯛꯇꯅꯅꯦ ꯅꯪ ꯑꯁꯦꯡꯕꯩ ꯅꯨꯃꯤꯠ ꯇꯥ ꯀꯨꯜꯂꯕꯤ ꯊꯥꯖꯗ꯭ꯔꯒꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯃꯁꯛ ꯐꯖꯒ꯭ꯔꯖꯥꯠꯅꯤꯍꯦ ꯁꯪꯀꯔ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕ꯭ꯔో ꯅꯤꯁꯥꯅ ꯅꯤꯁꯥ ꯄꯥꯟꯈꯠꯂꯛꯄꯅꯦ ꯌꯦꯡꯉꯨꯕ ꯌꯥꯏ ꯄꯥꯈꯪ ꯁꯥꯕ ꯏꯕꯨꯡꯉꯣ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯃꯥꯡ ꯊꯥꯎ ꯅꯪꯅ ꯉꯔꯥꯡ ꯎꯔꯦ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯄꯨꯔꯣ ꯌꯥꯏ ꯑꯗꯣ ꯅꯣꯏ ꯍꯣꯔꯦꯟꯅꯦ ꯂꯩꯁꯥꯕꯤꯗꯨꯗ ꯉꯥꯎꯕꯗꯤ ꯌꯥꯏ ꯅꯨꯄꯤ ꯃꯆꯥꯗꯨꯗꯗꯤ ꯉꯥꯎꯔꯛꯄ ꯌꯥꯔꯣꯏꯀꯣ ꯁꯤ ꯑꯉꯥꯡꯁꯤ ꯌꯥꯗꯣꯔꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯂꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯇꯥꯎ ꯁꯪꯀꯔ ꯉꯍꯥꯟ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯋꯥꯏ ꯁꯤꯠꯄ ꯅꯨꯄꯤꯗꯨ ꯑꯣꯏꯔꯕꯖꯥꯠꯂꯣ ꯅꯪꯗꯤ ꯑꯗꯨ ꯅꯨꯄꯤꯅꯤꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯉꯥꯡꯁꯤꯅ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨ ꯍꯥꯏꯕꯩ ꯋꯥꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯅꯨꯄꯥ ꯃꯆꯥ ꯀꯔꯥꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯔꯥꯏꯅꯣ ꯑꯁꯤꯒꯤ ꯌꯦꯅꯈꯥ ꯁ꯭ꯋꯥꯏꯗ ꯉꯔꯥꯡ ꯎꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯅꯕꯥꯅꯤ ꯌꯥꯎꯕꯁꯤꯗ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯊꯣꯛꯂꯛꯇ꯭ꯔꯦꯅꯦ ꯀꯧꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯕꯗꯕꯀꯣ ꯅꯪ ꯅꯈꯨꯠꯇꯣ ꯌꯥꯡꯈꯠꯂꯒꯅꯦ ꯍꯣꯔꯟꯁꯦ ꯊꯅꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯃꯈꯣꯜ ꯑꯃ ꯇꯥꯏꯅꯦ ꯅꯣꯏ ꯇꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯅ ꯇꯣ ꯑꯁꯤꯗ ꯃꯈꯣꯜ ꯇꯥꯔꯤꯁꯦ ꯃꯣꯏꯅ ꯁꯥꯟꯅꯕꯩꯅꯦ ꯂꯥꯎꯔꯣ ꯇꯨꯃꯤꯟꯅ ꯆꯪꯉꯒ ꯌꯦꯡꯉꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯣꯜ ꯑꯗꯨꯒꯤ ꯐꯛꯂꯥꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯃꯀꯣꯛ ꯂꯩꯊꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯅꯔꯛꯏ ꯑꯁꯨꯝꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯩꯁꯥꯕꯤ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯐꯝꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯀꯨꯜꯂꯕꯤꯅ ꯏꯇꯥꯎ ꯁꯪꯀꯔ ꯑꯁꯤꯗꯤ ꯐꯖꯩꯍꯦ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯀꯔꯝꯕꯅꯣ ꯐꯖꯩꯌꯦꯕꯣ ꯂꯩꯁꯥꯕꯤꯁꯤꯔꯣ ꯑꯉꯥꯡꯁꯤꯔో ꯆꯠꯊꯣꯛꯑꯣꯍꯦ ꯂꯩꯁꯥꯕꯤꯁꯤꯅꯤ ꯀꯩꯅꯣ ꯑꯉꯥꯡꯁꯤꯗꯤ ꯅꯪꯒꯤ ꯑꯣꯏꯖꯧ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏꯗ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯛꯏ ꯑꯗꯨꯝꯅ ꯌꯥꯏꯐꯕꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯗꯣ ꯐꯨ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯈꯣꯏ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯑꯝꯇꯪ ꯉꯥꯏꯕꯤꯈꯣꯕ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯂꯩꯁꯥꯕꯤ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯦꯡꯊꯣꯔꯛꯂꯒ
ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯏꯟꯗꯨꯅ ꯁꯥꯏꯟ ꯇꯧꯔꯛꯏ ꯃꯗꯨꯗ ꯀꯨꯜꯂꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯍꯣꯜꯁꯤꯗ ꯃꯤ ꯇꯝꯅꯩꯗꯤ ꯍꯥꯏ ꯑꯗꯨꯒ ꯅꯣꯏꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯜ ꯑꯁꯤꯗ ꯇꯝꯅꯔꯤ ꯍꯥꯏꯔꯤꯕ ꯕꯨꯠꯁꯤꯡꯗꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗꯁꯨ ꯌꯦꯡꯂꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯁꯪꯀꯔꯅ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯈꯣꯏ ꯎꯔꯒ ꯀꯔꯤꯒꯤ ꯍꯥꯠꯇ꯭ꯔꯤꯕ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯠꯀꯗꯧꯔꯤꯕꯁꯦ ꯅꯈꯣꯏ ꯅꯠꯇꯦ ꯃꯤꯑꯣꯏ ꯑꯍꯨꯝꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯗꯣ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯅꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯁꯤꯗꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯜꯂꯕꯤꯅ ꯃꯁꯤ ꯑꯉꯥꯡꯁꯤꯃ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯠꯇꯦ ꯍꯥꯏꯔꯗꯅ ꯅꯪ ꯌꯥꯝ ꯁꯤꯅꯤꯡꯕꯩ ꯋꯥꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯨꯜꯂꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯨꯜꯂꯕꯤꯗꯣ ꯈꯣꯡꯐꯝ ꯈꯔ ꯇꯨꯡꯗ ꯍꯜꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯥꯏꯐꯕ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯪꯀꯔ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ मांख्रे तंजा अदुदा याइफबकी सागंदा कनागुम्बा अमना पाइरई महाक्ति मागी मनाक्ता लेरिबा मियोइसिंग अदुना पाइरक्लिबोय हाइनना खल्लुई अदुबु महागा लेथुलुबददी मुसिन मुना वांग्रिंग वांगबा मसमना लेबाग यौपा मुसिन मुबा अमा लेपतुना लेरम्मी मदु उबदा याइफबा खंगप्रेक खंगदुना कन्ना लाउरगा तुंगहंदुना तुई महागना अदुमना तुबा अदुता कुल्लबी अमदी शंकरसु याइफबना येंग्लिबा अदुमते येंग्लई मखोय अहोमना अदुना येंग्लकपा अदुदा हौजिक्ति मखोयगी ममांगदा मुसिन मुना वांग्रिंग वांगना मसमना लेबाग थेंबा मखै लेपतुना लेरिबदो उरे मदु उबदा कुल्लबी अमदी शंकर मखोय अनि हौंगदुना चेलु चेलु हादुन लाउनरई याइफबसु मखोय अनिगी मतुंग इंदुना कोइचेन चेलई तंजा अदुदा याइफबगी मखोंग अदुदा कनागुम्बा अमना पाइदुना होल अदुगी येना खारोमदा सोरो सोरो लाक्तुना सिंगी तंजा अदुदा कुल्लबी अमदी महाकी मानब शंकरना अंगांग असि सिबा तारे हाइदुना मखोय अनिसु याइफबगी मनाक्ताना चेनसेलई मसिदगी याइफबबु चिंगदंबादो थादोरक्ले असमना तौदुना मखोय अहोमदो मफम अदु थादोक्तुना चेलई मखोयना अदुना चेलकपदा मखोयगी तुंगदा कनागुम्बा अमना सोरो सोरो इनरकपगी मखोलसु तारई अदुमना तौरिङै तंजा अदुदा मखोयगी ममांगदा कनागुम्बा अमामु लेपतुना लेरिबदो उरे मदु उबदगी मखोय युमलकलोमदा चेनसनख्रासि हाइदुना होल अदुगा थंगना लेरिबा लेरकसिंग अदुदा चेन चेनदुना मखोय लाई मतम अदुदा याइफबदी किमन खिबना कप्पा हौरकले मतांग अदुदा कुल्लबिना तानिंगतेको स्वाइदा कप्पकनो नंगबु थौना याम फदैने हा नते नंगदी होलसिदा लेसाबी मचा अनि लेदु नंदी कमाय खंगिबा हा अदुमना हंगलकपा अदुदा याइफबना ngarangaina chutpadadi asi lehaudiye asomna khumlakpada sankana yarase taw ikhoi ahumse hol aduda leiriba nupi macha aduna kaubuguma masodan wairongani aduna tana ikhoi hol asigi manungda changlu baibse kanamtana ngamgadaw nati ikhoi ahumga nupi macha sing aduga kariguma mari khar leinam dogu male aduga put ama tholok libaduna kamai tawriba sumdarosi ibunga yaifaba nangsu kirano अदुगने अखोय अहुम हयें छु चछि अदुगा नुपी मचा अदुदा नखोय कमाय तौबनो हायबदो अमुक्ता हंतुलुसी वा अदु ताबदा याफबना सुखल्ली अदुनिनि इयाम्बा आइसु बुट हायबसे यामना कीबा मिसकनी अदुबु ngara numidanगदी अकीबा अमता लेतना होल अदुदा इबु करागुम्बा अमन कौबगुम आई अहिं नुंगाय अदुदा इतोमता लाखिबनी तो अदुनि इबुंगो अदुना अखोय अहुमगी मतिंग पामब्रा कैनोमा तौरी अदुगा पुट अमा थिंगरिबदुना कमदौरिबनो अखोय अमता खंगद्री असमना वारे सनरिङै कुल्लबीगी तुंगदा ममित इरंग लंगबा मुसिमुबा अमा लेपतुना लैबादा शंकर अमदी याइफबना उरई असमना उरकपदा शंकर अमदी याइफबदा कुल्लबीगी मनाक्तगी खुंफम खरा हंतुई अदुमना मखोय अनिना हंदुखिबा अदुदा कुल्लबीना केदोरगे हा केदोरगेबा असमना हलकपदा याइफबना इयाम्बगी तुंगदा लैरे असमना हरकपदा कुल्लबीना ममाय फट लेथोक्तुना यिंगई असमना यिंगलकपा अदुदा कुल्लबीगी ममांगदा मखोयना ngasaiदगी वारे सनरिबा बुट अदो मखोयगी ममांगदा ममित इरंग लंगना मसम इसांग सांगना लेपना लेरमले
मधु उबदा कुल्लबी कन्ना लाउके तौई तंजा अदुदा मखोइगी ममांगदा लेरिबा बुट अदुना कुल्लबी के मंगाक्सम अदुदा कन्ना पाइसिल्लक्तुना मखौरीदु मेटपा हौरई अदुमना तौरक्पा अदुदा याइफबा अमदी कुल्लबी के ममानबा शंकरदो चेंसल्लई अदुगा कुल्लबीदा इताउ कई नंग नसाना नंगी नंगसमदु मेथत चरिदो करिगिनो मी सीबा तारे नंगबो लौथौरिसे लौथौनि नंगबो असोमना हाइदुना याइफबा अमदी ममानबा शंकरना कुल्लबी की मखौरीदो मेतना थमजरिबा माहाकी मखुट अदो सिंथोकनबा लाक्नरी अदुमना तौनरिंगै कुल्लबीसु वाखल लाक्लै मतम अदुदा महांगना हा करिनो अैगी खुनो अैगी खौरी मेलिरु तौइसिबो हाय अदु नत्रदि अैगी खुनो मेटपा वैगद्रो मसिदि इताउ तय फबा हौजि अैगी मांगल लेरम बुतुना अैगी खौरी मेलखिबने अदुगा अैगी खुनो इसा इतोंते मेचरिसिना कमदौरिबा जानो आसमना हारपदा शंकरना इताउ मफम सिदने मी कया अमा लौनबगी मखोनसु तारे अय इबुंगो नंगी युम क्राइदैनो नंग थिलमिरमगे अदुगा इबानै सुने युम यौनबा चखरगे असमना हारपदा याइफबना महाकी युम अदुगी थोंकाल अदुदी होल अदुगी मनाक्तगी इलाप लापना लेरे हाइरखि मसिदगी मखोइना याइफबगी मयुमदा याइफबबु थिंजिनबिरमलै मसिदगी याइफबसु तुमिना इमुंगा चंखरि नुमित अदुदी याइफबगी ममा थाजा मानबिसु हौगतलमद्रि मसिदगी याइफबदो थोंग अदु तपना लोनसलगा महाक पमुगा दुमा काखतुना तुंखरि मसिदगी मतुंग शंकर अमदी याइफबसु मयुम लोमदा लाई आसमना तौदुना शंकर अमदी महाकी ममानबा ओइरिबा कुल्लबी मखोय अनि मयुम लोमदा सुम लाक्पना हौजिक्ति मयुम जंगदुना कुल्लबीसु मागी मयुमदा चंगलक्लै अदुगा शंकरसु मागी मयुमदा चंगखि आसमना चंगलकपदा कुल्लबीगी मतुंगदा कनागुम्बा मा मुरुम वारी सादुना इनरकपगी मखोल तारई मतमदुदा कुल्लबीना मुरुम सोलिबदो करी हारिबनो हादुना तुमिन्ना महाक्सु चटपादो तमना तमना चलगा तारी असमना तारिङै मुरुम सोलिबा अदुना हाइरई अइबु कनबियो करी अइबु मसक खंद्रिबनो अइबु कनबियो असमना हारिबदो महाक्ना नासोनना तारई मसिदगी महाक्ना तुंग ओथौतुना जेंगलकपदति कनासु लेरमद्रि मसिदगी महाक मवोंग अमनि हाइदुना इमुंगलोमदा परप चंगलई अदुगा थोंग थिंदुना ममाबु कौरी मतंग अदुदा महाकी ममासु चंगलक्तुना थोंग अदु हांगतोक्लै अदुगा मचानुपाबु इमुंगदा चंगहंदुना निंथिना पोथाहली मतंग अदुदा कुल्लबीना ममादा इमा अई ngasi सिरमदोरबनी होल अदुदा लेबा लाइमुदुनाने अइबु खौरी मेलगा हाटके तौरिबनी शंकरना चंगसिललगा अइबु खाममद्रबदी अइ सोतन सिरमगदबनी वा अदु ताबदा कुल्लबीगी ममादो खंगसाउ साउना हाइरई अइना ngसाइना जंत्र अदुना कुता सिजलु हाइबदी नंग जादब नत्रो हा नति नंगदि केदौबगी सिनेमा हॉल अदु संगुरिबा सिनेमा हॉल अदुदा हंदकी थासिदा मी अहुम लौगदब लई हाइदना कनामता चंगदब नत्रे अहिंग अथिंगबदने नुमिदांग अथिंगबदने होल अदुगी मपा फावबा चटपा किनरबनेबा अदुगा नंगना करिगी चंगुरियोनो हाइबनी नंगबो इमा अई सुम कइनोंगी चंगुबनेबा असमना हाइरपदा कुल्लबीगी ममादो यामना साउना ngang चखरि अदुगा जंत्र अदो पोरक्तुना कुल्लबीगी पांबोमदा किसल्ली मदुगी मतुंग निंथिचना तुमलो हारमलगा ममासु मागी काला दुमक चंखरि मतमदुदा कुल्लबीना खल्ली करिगिनो अइगी तुंगदा मुरुम अइबु कनबियो हादुना इनरक्लिबसिबो अइगी इतिंग पामलिबदो करिगी अस काना वाना देदा तुमलगे तुमनाउती अहिंग नुंगाया थिंगदने होल अदुगी नाक्तगा संगुबु याबनतेको अइ होल अदुदगी थबक तौस तोलगनी अइ सिबुनाबु खंगदब तारे असमना खंतुना महाक फमुंग अदुदा अदुमक तुमथखि तंजा अदुदा महाकी मनाक्ता नुपी अमा लाई लाक्लिबा नुपी अदुना महाकी मतेंग पांगबिदि हाइदुना कपतुना तेंगथाना वैना कुल्लबीदा पाउ पुनमक तमली नुपी अदुना कुल्लबीदा नंगना आइबु मतेंग पांगबिगनी हाइदुना वासखिबदाई करिगी पांगद्रिबनो हाइदुना तेंगथाना वैना कपली अदुमना तोरकपो अदुदा कुल्लबी अदो मिकप खंगथोक थुरई महाना मिकप थोरकपदति नुंगालमदाइगी नोंगा फुंगा तौदुना लेरमलै मतमदुदा महाना करिनोने अइगी मंगदा होजि उरिबदिबो अइना होजि उरिबा नुपीदु ngarang hol gi maningdo urakhiba nupi aduga manida hais masi aigi taw shankar da tan da bu yadre asam na khallaga maha phamung de gi phuk awgatuna mataw shankar ge manak ta chakadori bani haiduna loiselai matamadu da nong di ngalamdri masidegi mahak makhata na amuk phamung da changsinduna
tumki asumna tawduna kullabido mahak ayu anganba aduda mahaki mamanaba Shankargi yumda lai matamaduta Shankardi tumba hawgatlamdri masidagi kullabina Shankarbu kauduna mahaki kada chang'i matamaduta Shankarna ai tumliye aigi kada changlu hairakpadiki kullabisu Shankargi kada changshallei matamaduta Shankarna kaidorage ayu ngata sida mu hobe laklisina as itaw ngarang akhoi tawduna ului kawrabro kawdini adu kaidorage hairo aigi mangdane nupi ma laga aibu mateng pangbiyo dana adum hai lere adugi aina mangdu ugiba nupidu ngarang akhoi na cinema hall di maninga thingnar nupido adu yam malemi as nang am haurabra ai but pet thengna ba haibesidine adum marak adum thengna ba dum jawbani mi khodiba ada som khajal lege leya banati se ai nga ka tunggi ge tang lagi da chaladra as phagi nuti mi khui khul da mai ba ma lei hai batu adu da chapmi nau je ba e sida me henje leina nang chapa ya da bra hai je kaino bai ngo do je lei du bo tum na tumning mane khuning ge jung jil lakta as nang ga da sai chakani o chaluro ai ge ju khara yengo yare bo tumawro asumna hairam laga kullabido mahak Shankargi kadagi thoraklei aduga lekai aduda leiba amaiba adugi yumda oina mahak laklei asumna kullabina amaibagi manakta lakpa matamda mahaki masada karigumba ma itau tawi kanagumba amana mangonda kiruk jengba amadi karigumba ma hainingbagi tanarakpa tangwasu tawpa ma mangonda dumak phawi adubu kullabina nage tungmang koyeng adubu lambi da chaliba mi singa do natana kanamata udi matamatu da mahangna mathamoi da khanjai asida sakriba nupa asina engonda kari mo ma hainin go jala chagana hoji ai tungda mi ma iner pudong tawritu asida chaliba nupa achi go jala as khangjada ma di ka do biga engonda langa doriba asumna khalaga kullibido koyeng yengduna asom chatli mahaki matawadu da lambi da chapmin nariba mayam aduna mangonda phalap jengli masidagi mahaksu amaiba adogi yum jengona ba parap laklei mahangna lakliba amaiba si yamna ka hena haitaba aduku khara di haiba amaiba amani adubu kullabidi amaiba to kaya thoin haite haiba khangdabani na amaiba adugi manakta laktuna wari punamak tamnari matamadu da amaiba aduna nangonda laimangji le aduna layama khoiram si haiduna ponam charam khara lehelli madugi matung lai khoiram libani haiduna jaban thadoktuna lai khoiram khi madugi matung amaiba aduna kullabida mahaki dakhina lupa chani katlu hairakpadagi kullabido khapra khangi aduga e kaiyuna oja maiba mantra matiyam thibagi bulupa chani loradi khoning muk sangwa ka thigadi lupa lising manga lawdurine ai bungo aise ngasi nomugi matam mangabari nangine katok karan chebada era mantra solaga ne khubi na khubak naibada pring jonga ka chena do bunangna as maiba ka manaya potida khura sum haibni da se si surabri yamgyu adumana wakhal tardi phaidana krai sore chalo ne ko adudi hoi phani khura masigi maiba jo khore dang mainna nam taw Shankar da hairaga ne nang tamna ge bano asumna kullabido ngang duna mayum lom da halai mahaga lambi lakpada wakhal kaya ma sukhalli maduki amai bituna lai khoram minen tawridubu asai tha de da ima da hange ima rai ki jajja semalakpa amai badu krai dino hange asumna maha khanduna mayum lom da lakpana hausitti maha ki mayum jawri matam adu da di mama to leiramdri masidagi mahaksu mahaki kada sangduna hiptuna laiki somna nakal amadana yai phabato mamagi manakta phamduna leiri matamadu da mama thaja manbina hai keduragine nangbo ana mana bamayam ga sanaro ba yadro ima ai kenom ta haye tawni hoini adu kariyone hairo ni adu ima nang saurakan ko sauning ba wa wedaga na saure sauning da ba wa wedaga ti karige saudino ado ima sauning ko wa haira ju saurakan ba hoini adu kari noi ba ngaranga hingsune aina hol adu chatpane ba haima nandi ke ba chatli ba nati aine nangbu phiji na kiram dai nangbo as lang thok ko dam lai bu
ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯑꯗ ꯀꯩꯗꯧꯔꯕ ꯃꯈꯥ ꯇꯧꯅꯤ ꯑꯗꯨꯗ ꯑꯩꯅ ꯍꯣꯜ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯁꯦꯟꯅꯕ ꯏꯌꯥꯝꯕ ꯀꯨꯜꯂꯕꯤꯒ ꯁꯪꯀꯔꯒ ꯊꯦꯡꯅꯩ ꯃꯣꯏꯅꯤꯅ ꯑꯩꯉꯣꯟꯗ ꯀꯔꯥꯏ ꯆꯠꯂꯤꯅꯣ ꯍꯪꯉꯛꯄꯗꯨꯗ ꯑꯩꯅ ꯁꯤꯅꯦꯃꯥ ꯍꯣꯜꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯂꯩ ꯑꯗꯨ ꯎꯅꯕ ꯆꯠꯄꯅꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯏꯁꯦ ꯅꯣꯛꯁꯜꯂꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯤꯃꯥ ꯍꯣꯜꯒꯤ ꯃꯅꯤꯡꯗ ꯂꯥꯛꯄꯗ ꯑꯩꯅ ꯉꯔꯥꯡ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯑꯅꯤꯗꯣ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯒ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯥꯏꯃꯨ ꯑꯃ ꯊꯣꯛꯂꯒꯅꯦ ꯑꯩꯁꯦ ꯈꯣꯡ ꯄꯥꯏꯔꯒ ꯁꯣꯔ ꯁꯣꯔ ꯆꯤꯡꯕꯩ ꯋꯥꯅꯤꯗ ꯏꯃꯥ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯤꯗꯅ ꯆꯦꯜꯂꯛꯑꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯃꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯨꯜꯂꯕꯤꯗꯣ ꯃꯥꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯛꯏꯅꯦꯃꯤ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯎꯗꯦ ꯃꯥꯅ ꯍꯥꯏꯕꯤꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅꯅꯦ ꯃꯁꯥ ꯃꯇꯣꯝꯗ ꯃꯦꯠꯆꯩ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯀꯥꯟꯗ ꯂꯥꯏꯃꯨꯗꯨꯅ ꯃꯥꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯅꯦꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯃꯥꯟꯕꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯇꯥꯈꯠꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯒꯤ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕꯒꯤ ꯃꯑꯣꯡꯗꯧꯅ ꯈꯨꯠꯁꯥ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯌꯥꯏꯐꯕꯁꯨ ꯄꯨꯡꯉ ꯉꯛꯏ ꯑꯦ ꯁꯤꯗꯤ ꯑꯩꯗꯤ ꯉꯁꯥꯏꯉꯩ ꯎꯕꯨ ꯎꯗꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯗꯣ ꯌꯥꯏꯐꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯃꯃꯥꯏ ꯅꯣꯟꯊꯈ꯭ꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯍꯥꯏ ꯅꯪ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯪꯕ꯭ꯔꯣ ꯅꯪꯕꯣ ꯈꯪꯗꯦ ꯏꯃꯥ ꯑꯗꯨꯗ ꯂꯩꯕ ꯕꯨꯠꯁꯤꯡꯗꯨ ꯏꯃꯥꯒ ꯈꯪꯅꯕ꯭ꯔꯣ ꯍꯥꯏ ꯃꯁꯤꯗꯤ ꯑꯩꯒ ꯈꯪꯅꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯈꯔ ꯄꯤꯛꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯅꯤ ꯑꯣ ꯑꯃ ꯑꯗꯨꯗꯤ ꯑꯇꯣꯝꯕꯤ ꯍꯥꯏꯗꯧ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯣ ꯑꯗꯣ ꯏꯃꯥ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯂꯩꯈ꯭ꯔꯤꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯕ ꯍꯧꯔꯛꯈꯤ ꯅꯨꯃꯤꯠꯇꯨ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯁꯨꯁꯤꯇ꯭ꯔꯥ ꯃꯈꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥꯒ ꯅꯨꯡꯁꯤꯅꯕ ꯕꯣꯒꯦꯜꯁꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯇꯧꯗꯨꯅ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥ ꯕꯣꯒꯦꯜ ꯑꯃꯗꯤ ꯇꯥꯝꯐꯥꯁꯅꯥ ꯑꯃꯗꯤ ꯎꯃꯥꯅꯟꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯤꯡ ꯑꯗꯣ ꯀꯥꯃꯤꯟꯅꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯆꯤꯡ ꯀꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯗꯣꯟ ꯌꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯍꯦꯟꯖꯜꯂꯛꯂꯤ 4 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯣꯒꯦꯜ ꯑꯃꯗꯤ ꯁꯨꯁꯤꯇ꯭ꯔꯥ ꯃꯈꯣꯏ ꯑꯅꯤ ꯂꯧꯈꯠ ꯁꯃꯗꯨꯅ ꯂꯪꯐꯩ ꯑꯃꯗ ꯆꯦꯟꯈ꯭ꯔꯤ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯕꯣꯒꯦꯟꯁꯨ ꯃꯈꯨꯠ ꯁꯃꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯟꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯦꯜꯂꯛꯄꯅ ꯃꯌꯥꯝ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯄꯨꯂꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯂꯣꯠꯂꯤ ꯑꯁꯨꯝꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯗ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯦꯟꯕ ꯇꯥꯔꯝꯃꯤ ꯁꯣꯝꯗꯗꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯨ ꯂꯣꯏꯈ꯭ꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯤꯐꯥꯏ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯕꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯅꯔꯛꯂꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯣꯒꯦꯜ ꯑꯃꯗꯤ ꯁꯨꯁꯤꯇ꯭ꯔꯥ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈꯤ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯎꯃꯥꯅꯟꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯦꯟꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯒꯨꯝꯅ ꯆꯦꯜꯂꯤꯕꯁꯦ ꯃꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯊꯥꯖꯃꯥꯟꯕꯤꯗꯤ ꯃꯇꯝ ꯈꯔ ꯂꯨꯍꯣꯡꯁꯤ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕꯗꯣ ꯌꯩꯊꯣꯛꯈꯤ ꯑꯗꯨꯒ ꯄꯤꯅꯕꯗꯤ ꯄꯤꯅꯈꯤ ꯑꯗꯨꯕꯨ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯕꯣꯒꯦꯜꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯅꯗꯕ ꯏꯃꯨꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯅ ꯂꯧꯁꯤꯟꯗꯕꯗꯒꯤ ꯕꯣꯒꯦꯜꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯈꯥꯎꯖꯩ ꯇꯧꯗꯨꯅ ꯍꯣꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥ kaya ꯍꯧꯈ꯭ꯔꯦ ꯆꯍꯤ kaya ꯍꯧꯈ꯭ꯔꯦ ꯁꯨꯁꯤꯇ꯭ꯔꯥ ꯕꯣꯒꯦꯜꯒꯤ ꯃꯌꯨꯝꯗ ꯂꯩꯕꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯟꯅꯗꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯇꯧꯕꯤꯕ ꯍꯧꯔꯛꯈꯤ ꯕꯣꯒꯦꯜꯁꯨ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯈꯤ ꯌꯨꯝꯗ kaya ꯊꯨꯅꯁꯨ ꯂꯩꯇꯦ ꯑꯗꯨꯒ
ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯊꯤꯅ ꯇꯧꯕ ꯊꯤꯅ ꯉꯥꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯕꯣꯒꯦꯜꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕꯗꯤ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯑꯗꯨꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯀꯨꯕꯣꯛꯅ ꯑꯃꯨꯛ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯕ꯭ꯔꯥꯍꯃꯟ ꯏꯃꯨꯡꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯨꯠ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯃꯈꯨꯠ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯁꯨꯁꯤꯇ꯭ꯔꯥꯗ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯐꯪꯖꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯊꯪ ꯅꯨꯄꯤ ꯂꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯁꯥꯎꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯑꯗꯣ ꯐꯠꯇ ꯂꯧꯁꯤꯡ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯑꯃꯠꯇ ꯅꯠꯇꯨꯅ ꯁꯨꯁꯤꯇ꯭ꯔꯥꯕꯨ ꯃꯥꯡꯍꯟꯈꯤꯅꯅꯕ ꯉꯥꯎꯅ ꯐꯩꯅ ꯆꯠꯈꯤꯅꯅꯕ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯥꯟꯅꯔꯒ ꯁꯪꯒꯣꯝꯗ ꯄꯣꯠꯁꯦꯝ ꯍꯥꯞꯆꯤꯟꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯗ ꯄꯤꯊꯛꯂꯨꯕꯗꯒꯤ ꯁꯨꯁꯤꯇ꯭ꯔꯥꯗꯣ ꯋꯥꯈꯜ ꯇꯥꯗꯕ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯂꯤ꯫ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯕ ꯑꯃꯗꯤ ꯂꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯂꯤ꯫ ꯏꯔꯨꯖꯒꯅꯤ, ꯃꯃꯥꯏ ꯇꯥꯒꯅꯤ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯁꯛ ꯈꯪꯗꯕ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯕ ꯕꯣꯒꯦꯜꯗꯤ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯐꯨꯕ ꯆꯩꯕ ꯂꯦꯞꯇꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯕꯣꯒꯦꯜꯅ ꯐꯨꯕ ꯍꯦꯟꯃꯟꯕꯗꯒꯤ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯗꯣ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯂꯤꯝꯐꯨ ꯉꯥꯡꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯤꯂꯥ ꯇꯧꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯤꯂꯥ ꯌꯦꯡꯕ ꯆꯠꯅꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ, ꯃꯤ ꯂꯩꯕ ꯃꯥꯟꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯨꯁꯤꯇ꯭ꯔꯥꯗꯤ ꯑꯉꯥꯎꯕꯤꯅꯤ, ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯤ ꯐꯅ ꯌꯥꯝꯅ ꯆꯥꯎꯔꯤ, ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤꯗꯨꯗꯤ ꯈꯔ ꯑꯗꯨꯝ ꯄꯤꯛꯂꯤ꯫ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯜꯂꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯂꯤꯂꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯁꯣꯝꯗ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯛꯁꯪꯗ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯩ ꯊꯥꯖꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯩ ꯊꯥꯔꯛꯄ ꯑꯗꯨꯗ ꯃꯊꯪ ꯋꯥꯏꯔꯛꯇꯨꯅ ꯐꯃꯨꯡ ꯑꯗꯣ ꯃꯩ ꯆꯥꯛꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯃꯩꯁꯥ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯣ ꯃꯩꯅ ꯉꯔꯪ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯇꯨꯝꯂꯨꯕꯅꯦ꯫ ꯃꯈꯣꯏꯗꯤ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯆꯥꯛꯁꯪꯒꯤ ꯁꯤꯂꯤꯟꯗꯔ ꯑꯗꯣ ꯄꯣꯈꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯣꯈꯥꯏꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯃꯩꯅ ꯆꯥꯛꯂꯦ꯫ ꯃꯩꯅ ꯆꯥꯛꯄ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯅ ꯃꯩꯈꯨ ꯀꯥꯗꯨꯅ ꯉꯔꯪ ꯃꯩ ꯆꯥꯛꯂꯛꯄ ꯑꯗꯨꯗ ꯂꯤꯂꯥ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯎꯕ ꯌꯥꯎꯔꯛꯇꯨꯅ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯄꯗꯒꯤ ꯂꯤꯂꯥ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯀꯥꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯁꯤꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯃꯩꯅ ꯍꯦꯛ ꯆꯥꯛꯈꯤꯕꯗꯒꯤ ꯌꯨꯝ ꯑꯃ ꯑꯃꯨꯛ ꯅꯧꯅ ꯁꯥꯅꯅꯕ ꯃꯈꯣꯏ ꯁꯤꯜ ꯂꯥꯡꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯐꯝ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯑꯃꯨꯛ ꯁꯥꯗꯨꯅ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯝꯅꯕ ꯀꯞꯄ ꯂꯥꯎꯕ, ꯃꯤꯅ ꯃꯩ ꯆꯥꯛꯄꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯅꯆꯤꯡꯕ ꯀꯌా ꯑꯃ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯌꯦꯡꯕ, ꯄꯣꯠꯁꯦꯝ ꯇꯧꯕꯁꯨ ꯍꯩꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕꯗꯤ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯁꯨꯁꯤꯇ꯭ꯔꯥꯕꯨꯅꯤ꯫ ꯃꯍꯥꯛꯇꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯣꯏ, ꯊꯋꯥꯏ ꯑꯍꯨꯝ ꯄꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯍꯣꯡꯗꯨꯅ ꯂꯩꯍꯧꯔꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯃꯊꯪ ꯇꯨꯝꯅ ꯁꯤꯔꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫
wa adu tabada bogel gi mama ado yum da prap laklei aduga wafam bunama mahaki nupa amadi bogel da pawado tammi pawado tabadagi di bogel amadi mahaki mapa mukhoi ahumna wa tanaraba matung makhoi gi yum hinkolado bogel gi mapa ki manaw nupa amada yontoklamlaga makhoi mafam amada laiki asumna tawduna yum aduda kanamatana leinadana sahi kaya leirakhi mujum aduda changu ba leiru mi khudimak tamnabana leiba ngamdabadagi loina chanakhi adubu hinkoladada pochai thaduna yengsi haiduna pochai uhai wahai mana masin kaya thaduna yengki adubu amata mahai marong chumna pandi lekang kangba amati saba yadabana ayambani asunna tawduna yum sarabasu yumduda leiba ngamdaba amadi hingol koiduna leirabasu mana masin saba phangdaba adudagiti lamlem oina sahi kaya leirakhi madugi matungdagiti hingkol adugi mapu oiriba nupa aduna imphal da leiba nupa amada lamado hongla yonthoki masidagi imphal dagi nupa aduna mafam aduda sauraba holama saduna cinema kapa hauki asam tawduna cinema holama linkatuna lirak machil aduda hauji su leiriba aduni haiduna thaja manmina machanupa yafabata wari punamak lirakhi wari adu tabata jaifaba sor sangna hontui aduga mamata ima maina changlaga sibasi yamna waramgani ko khangdrei bungo yamna waramgani aikhoira maitanda kaida pairubada khasitang popuda bawda adu yam sarabada noti tasingna maiduna changlabadi kayang waramgani aduni ima moiki manempo makubo abadi hojiki bogeldo yamna phatti ko ima phatti ado ima akhoi babadi kamai lekhidabano ibungo nangi pabungdo langphaidane u kakpa chatpada ura nanduna adumak lekhidabani o asom na mama macha wari sanaraba matung makhoi gi thabak aduda mai wonsinduna thabak tauki matam aduda yai phabana hore numidang asi chachira chakum sira haduna mahak wakhal khanba hauri ngarang makhoi ahumdi ngasi su hol aduda leiriba nupi singado unaba wona chachi aduga kari kamdau ibano nakhoi karamna but on kibano haibatu hangdu si haiduna ngarang di haina kibani na mahak chachira chakum sira haduna wakhan khanduna leiri masidagi mahak achong wakhan khalambadagi phuk hogatuna chachang nomda prap lai aduga chachang atugi mataida thetuna thamliba khojul khamado leiribra haiduna yengi matam aduda khojul khamdo mara amani leirami masidagi mahak momon nuklaga horen numidang ado mahak soida chaklage haduna bunda lepkhre madugi matung mamana tawriba thabak adu yausinnabagi damak mahak manengnomda amuk lakhi asamna tawduna matam ado haukhre haujikti numidangi matam oiraklei yaifaba amati thaja manbi mahausa kaithenda phamduna mana masing jolli aduga sankar amati kullabi makhoi hol aduda adumak leiduna hol adugi ticket kakthok kaksin amadi ticket khompana chingba makhoi gi nungti gi tawba thabak ado adumak tawduna leiri haujikti hol su film kapa hauri asomna film kapa punghai amurup suruko matam aduda nupi amana mahaki tampaka thamba mahaki bek adu leimaida takhre haiduna mahana nonthaduna bek ado khulli asomna mahana bek khunbagi nontharakpa aduda karigumba iranglangba posak ama haifet uki masidigi mahagna ukiba iranglangba posak aduda amuk jengrai adubu karimata amuk leramteri masidigi mahakarisu khanjandana amuk phuk hagutuna cinema adu yengba hawi aduna leiringai mahaki sayengda kanagumba amana taplauna pairi marda nupi ado tungda phat aithotuna yengi adubu leiriba mayam adudi cinema yengduna adumak leirami maduda nupi aduna akoibatuta koilei leiduna yengi adubu kanasu karisu tonaramdi masidigi mahak wakhalna oiramale khanduna amuk film jengba hawi adumna mahakna film jenglingai mahaki matung oirapna phamba nupi amana pharang chongduna kanoma leire haiduna lauri aduma lorpada mayamdo ya langli matam aduda nupi aduga thangnana phaminhariba nupi aduna kaidorage kana urage haiduna koilau lawi aduda nupi aduna wa makhadi tade mi ama leire haiduna koilau lawi maruda nupa amana hai mi mayam leiriba holsida bu mi ama leire ajibu kari hainu sibo asomna halapada nupi aduna sit makhada musin muba mit irang langba mi ama leire haiduna mayamna laurakhi
ꯑꯗꯨꯝꯅ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯔꯥꯡꯅꯕ ꯊꯣꯛꯄ ꯑꯗꯨꯗ ꯍꯣꯜꯒꯤ ꯐꯤꯂꯝ ꯑꯗꯣ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯩ ꯃꯊꯪ ꯊꯥꯔꯛꯇꯨꯅ ꯍꯣꯜ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯁꯤꯠ ꯃꯈꯥꯗ ꯑꯃꯨꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯃ ꯎꯏ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤ ꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯠ ꯇꯥꯅ ꯍꯪꯂꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯅ ꯈꯣꯡꯁꯤꯗ ꯀꯅꯥꯅꯣꯝꯃ ꯄꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯔꯨꯕꯅꯤ ꯑꯗꯨꯗꯗꯤ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯐꯤꯂꯝꯗꯣ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯃꯛ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯑꯩꯒꯤ ꯁꯤꯠ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯣꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛꯀꯁꯨ ꯄꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯍꯧꯗꯣꯡꯒ ꯂꯩꯕ ꯖꯥꯠꯂꯅꯦ ꯍꯥꯏꯗꯨꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯃ ꯑꯩꯉꯣꯟꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯂꯝꯕ ꯁꯤꯠ ꯑꯗꯣꯝꯗ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯁꯤꯠ ꯃꯈꯥꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯍꯦꯔꯥ ꯅꯪꯒꯤ ꯕꯥꯞꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯉꯔꯪ ꯋꯥ ꯉꯥꯡꯅꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯐꯤꯂꯝ ꯍꯧꯔꯁꯤ ꯍꯥꯏꯅꯗꯨꯅ ꯐꯤꯂꯝ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯃꯛ ꯌꯦꯡꯈꯤ नुपी अदुदी मखोंग थांगदब किरदुना मखोंग अदो मथका थांगतुना फम्मी महाकी मतौ अदुदा थांगना फमलिबा मिसिंग अदुदी इंगंगई अदुगा मचिन खुमदुना सु नोकपा यावनरी अदुमना तौरिंगै होल अदुगी मै अदो मसा मतोमता पट पी खप्पा हौरक्लै अदुमना खमलकपा अदुदा मयामदो करियोने तौरिबसिबो हादुना मै अदुमदा मु गिंगरई अदुमना तौरंबदगी होल अदुदा कापिबा सिनेमा अदो मसा मतोमता मुटख्री तंजा अदुदा मखोय पाखंग मसा खरना टिकेट हलो फिल्म जिबु सुमाय मुथनब्रो टिकेट हलो हाइदुना लाउनरई अदुमना तौरकपा अदुदा होल अदुगी गेट कीपर वैना पानरिबा कुल्लेबी अमदी शंकर दो होल मनु अदुदा चेंसलई अदुगा याद्रिबा दो यारनबा यामना कन्ना मखोयसु स्क्वेचेन चेंतना होदरी अदुमना तौरिंगे मरक अदुदा होल अदुगी मनुदा नुपी अमना यामना कन्ना कप्पगी मखोल तारई मरुदा होल अदुदा लेरिबा मयाम अदुना कराइदनुने करियोने करानोने कपिसिपो हादुना कोइलै लेदुना यंगनरई अदुबु मखोंदा मक्ताई नुपी अदुदी सुंगु उदी अदुमना तौरकपा अदुदगी मयामदो अकीब खगा फाउनरई अदुबु मयाम यामनिना करिसु थोनदि किरमदि अदुमना तौरिंगै होल अदुदा लैरिबा सिनेमा कापगी खल्लिबा अंगोबु फिजेंगदो तंखाइ ताना कनागुम अमना सेगाइरकपगुम जिरे सेगाइरई अदुमना तौरकपा अदुदा लैरिबा मयाम अदुदी किनखिबना लाउना खोंदुना होल अदुगी मपानदगी चेंथोकनबा होनरई अदुमना तौनरिङै चैरक अदुदा होल अदुगी मनुंगदा थारिबा सिटसिंग अदो मसा मतोमता कोइपाई पाइदुना लंगबा हरकलै अदुमना तौरकपा अदुदा लैरिबा मयाम अदुदी अमुके हेना किनदुना मक्ला निंगदुना वांथाइके तौ फावबा यौनरबनी अदुमना तौरकपा अदुदा होल अदुबु पानरिबा मैनेजर अदुना करिरोने तौरकलिबा सिबो हाइदुना महाक्सु ngaktuna makok paiduna leiri मसीगी मतुंग हौजिक्ति होल अदुदा मी कनासु लैत्रै पुंताक ताकलै असमना पुंताक ताकलब होल अदुदा मसा मतोमता फिल्म कापा हौरखी अदुमना फिल्म कालकपा अदुदा होल अदुगी मपानदा चेंथोकनरिबा मयामदो पुंगंगई अदुगा कीबना सोलोइनरै होल अदुगी मनुंगदा कनामता लैबनति अदुबु या लांगदुना नोकपा खेबा अमदी वारी वताई सनदुना फिल्म यंबगी मखोल कया ताखी अदुमना मखोल कया तारकपा अदुदा पाखंग मसा खरना होल अदुगी मनुंगदा करी लैबा चनो करी मरमगे असमना तरुकलिबनो येनुसी हाइदुना मखोय अहुम मरी मानदुना होल अदुदा चिपथरगे जिंगलई मतम अदुदा होल अदो मीना ngरंग लांगपा अमदी कुइलाव पिलाव लाउनबगी मखोलदि ताई अदुबु मीरी अमता उखिदे असमना तौदुना सिनेमा हॉल मनुंग अदुदा मी लांगबगी मखोलदि ताबा अदुगा मीदि लैतबा अदुदा सिनेमा येंबा लाक्लिबा पुनम अदो किनबना लोइरी मसिदगी मखोय महै युमदा चटलसी हाइदुना मखोय खरा अमदी चटनख्री होजिक लेहौरिबा हाइबबु होल अदुदा मी खरा खतमक ngaiहौरी असमना तौरिङै मतम अदुदा अमकसु होल अदुगी अकोइबा अदुदा लैरिबा मी सिंग अदुना मी पोलोइबगी हिंगाय मनम नंबा हौरक्लै अदुमना नमलकपा अदुदा मयामदो कीबना लोइनरै मसिदगी मखोय मथंग चटनखिदुना हौजिक्ति होल अदुदा शंकर कुल्लबी अमदी होल अदु पानरिबा मखोय खरा खतमक ngaiहौरी मसिदगी मखोय सिंग अदुसु मयुम हनरसी होल असि करिनोमा तौरे हाइनरखी मतम अदुदा होल अदुगी मैनेजर अदुना करिसु तौरोय मसिदी नुक्ति खुदिंगी तौबनी हाइदुना मयामदा खामजली अदुमना हाइरकपा अदुदा कुल्लबी अमदी शंकर मखोय लेरिबा पुनमक्तो ngakpana लोइरी मतम अदुदा होल अदुबु पानरिबा होल अदुगी मपु ओरिबा मैनेजर अदुदा
ngahangai tawraga khoida hajiba karigino haiduna hanglei madam aduda manager aduna nutigi asumna sum tawbrina mahausa oibadita haidabani karigum hayorabadi nakhoisu kiduna holasida lakhidabasu yai haiduna haidoktabani hairakli wafam adu tabada makhoi khara amati yamna sauki aduga kullabi amadi sankarsu yamna sauki karigumba mahangna hana haramlabati makhoisu karino jangshin tharang khara loranggadabani haiduna manager aduga ningai chandadarakli adumna tawduna haujikti hol aduda leiriba makhoi sing adusu mayum da hanakhri aduga manager adusu hol adubu thonglonjal lamnaga mahaksu mayumnumda duma hankhri asomna tawduna hoji kullabi amati mahaki mamanaba sankarsu yumlomda asom lai makhoina yumlomda lakpada sauduna hol adugi manager adubu chaiduna lakli matamaduda sankrana ado yarene tone manager gi wado hayingdagi ibani holda chalagumsi ado ngarang yaifabaga khoihom haina khibudu kamai tawsiba as khangreda ngasi tori mong dudi horen karigo ba khoina muk chaluradi yam sathi rakada male ado angang gudi lakani kamai tawba adu weragana ibani chalaga angang duda ngasi tozina hairusiro aduna fagada male aiko pungbugi atarge hujikpo pungudi tari khara hele farede do weragadi angang du kathelda mana masing jole haibani mamaga magi banakta chalagane karido tanarursi asomna haineraduna kullabi amadi mamana yaifabana kaithel phamliba mana masing joliba mafam maduda makhoi ani lakli makoina asumna lakwadati lambi soro kaithel da leiriba mi khudima hol aduda tholiba thoduk atuki maramda wari sanabasina makoigi mathau oduna leiramlei haujikti hol aduda tamnariba amadi mahausaga marataba mawong ama torokpo adudadi mayam punama kinabana loinarabani aduna mi khudima onsen duna thoduk aduki matangda aduma wari sanari matam aduda kullabina kayuni haisibo hol aduda hingai namnamadi mi heksi haisi chumajalo khangteda aikoina sukuina leirakpasi kem tawti kaino aduni ni ngaikune ngahawai aikoina pukak charokpa angang oringai haigadra werang sa tv thoyedana tongnagibdu nung kawrabo hoine ningsangne mina hainabada hol asigi yumphamdo atutayuda yumama leirami hai aruda ngawbi amaga nupi ani ga sigi hai moige thawai tamnabane so hainai adubu sumijalo nupi macha adi thopodudine khara phaiye aduga angawbi ama siba yawbado adudi yam sathi hai moisi maina chagadu sigi bo wermale ngai khuni kulubi adudi ngarang ai khuni thingrak thawai ahumdu adu werjalo ai madu soidre adu ngai khuni karigino makhoi ahumna jaifabane nangne aine akhoi humda tamna holada da laodana kawbagub tawrijina karigi atune chu khalisi jaifabane yar hana thindarakpani thabak asida angang magi masilbu kari lege ngai khoni kulabi nangi namangda sunupi ma hek lai haitaine laine ado aina haidro hol adu da lehoba ngarang ki nupi du adu dugane aigi mangda ubu nupi dugane masaya manemi khoni ne angang dugan tawgane horena hingse chataba swaya damni karigumba mati soidala leiram gata male ai khoidagi mating pamba gumba ma tawba male farene ado angang dugi manakta labarina angang tugo narursi atuga tumina warido horen soidarugum si haibdo hairosi hoine farene asum nama manaba anido wari sana lakpana haujikti yaifabana pofam famliba mafam do yausalakli matam aduda kullabiga sankarga lakpado yaifabana uraduna mahaksu khangna mamada mapan thokruge haijillamlaga mag thorakli asomna thoroklaga kullabi amadi sankarda kari leirage yambani lakpabu haiduna hangi maduda kullabi amadi sankarna horen ahingado sunnaragumsi nahaksu tolaklo akhuju tolake aruba wari ama tanasi aduga hol adudasu chattaba yaroi hairamlaga kullabi amadi sankardo amuk mayungnomda chakri yaifabasu hoi haiduna lehori asumna tawduna yaifabado mage manakta changlakli matam aduda thaja manbina haujikido kana no haiduna hangi maduda yaifabado khumpham khangduduna khangde moi polama thiba lakpane ado aingonda hangakpanida haiduna khonmi
ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯋꯥꯈꯜꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯂꯒ ꯌꯥꯏꯐꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯀꯔꯤꯁꯨ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯄꯨꯡꯇꯥꯛ ꯇꯥꯛꯁꯤꯜꯂꯛꯂꯤ ꯌꯥꯏꯐꯕꯒꯤ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯨ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯒꯤ ꯂꯩꯔꯛ ꯑꯗꯣ ꯐꯥꯎꯗꯨꯅ ꯆꯠꯄ ꯇꯜꯂꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯅꯕꯗ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯀꯞꯄ ꯂꯥꯎꯕ ꯑꯃꯗꯤ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯁꯤꯅꯦꯃꯥ ꯀꯥꯞꯇ꯭ꯔꯦ ꯇꯝꯅꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯍꯥꯏꯅꯕꯗꯣ ꯃꯈꯣꯏꯁꯨ ꯇꯥꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯅꯔꯤ ꯅꯨꯃꯤꯠꯇꯨꯗꯤ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯗꯨꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝ ꯑꯃꯗꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯇꯦ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯌꯥꯏꯐꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕ ꯑꯉꯥꯎꯕꯤ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯏꯕꯨꯛꯅꯨꯡꯗ ꯑꯉꯥꯡ ꯑꯃꯁꯨ ꯅꯥꯎꯀꯨꯈꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ ꯑꯉꯥꯡ ꯑꯗꯣ ꯅꯨꯄꯥꯅꯦꯁꯨ ꯍꯥꯏꯅꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯥꯅꯦ ꯍꯥꯏꯁꯨ ꯃꯣꯏꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯠꯇꯅ ꯀꯧꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯍꯣꯔꯦꯟꯗꯤ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯪꯂꯒꯦ ꯑꯁꯨꯝꯅ ꯌꯥꯏꯐꯕꯗꯣ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯈꯟꯖꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯣꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯑꯗꯣ ꯆꯠꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ ꯎꯔꯛꯏ ꯃꯗꯨ ꯎꯔꯛꯄꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯁꯤꯗ ꯂꯦꯞꯄꯦ ꯍꯥꯏꯔꯛꯂꯒ ꯃꯍꯥꯛꯇꯤ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯤ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯌꯦꯡꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯄꯗ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕ ꯌꯥꯏꯐꯕꯗꯣ ꯌꯦꯡꯗꯨꯅ ꯑꯁꯨꯃꯛ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯈ꯭ꯔꯤ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯈꯨꯠꯂꯩ ꯊꯨꯅ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯦꯟꯕꯗ ꯁꯥꯗꯣꯛ ꯊꯨꯡꯂꯕ ꯀꯤꯕꯅ ꯃꯛꯂꯥꯛ ꯅꯤꯛꯂꯕ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯗꯣ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯆꯥ ꯌꯥꯏꯐꯕꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯎꯔꯦꯗꯅ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯨ ꯍꯥꯏꯕꯗꯨ ꯅꯪ ꯑꯗꯨ ꯈꯪꯉꯦꯗꯅ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯅ ꯀꯔꯤꯅꯣꯅꯦ ꯏꯃꯥ ꯅꯣꯏꯅ ꯕꯨꯠ ꯊꯣꯛꯑꯦꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯎꯗꯦ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯅ ꯍꯦ ꯅꯪꯅ ꯎꯕ ꯎꯗꯕ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯗꯣ ꯃꯐꯤ ꯍꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯤ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯈꯜꯂꯤ ꯑꯩꯕꯨ ꯍꯣꯔꯦꯟꯁꯤꯕꯨ ꯇꯣꯛꯑꯁꯤꯔꯅꯦ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯈꯣꯡ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯤꯡꯂꯛꯑꯣꯅꯦ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯈꯧꯔꯤ ꯃꯦꯠꯂꯕ ꯑꯩꯁꯤ ꯏꯒ ꯋꯥꯔꯒ ꯁꯤꯔꯕ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯌꯥꯝꯕꯅꯤꯗꯨꯗꯤ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯆꯦꯟꯈꯤꯅꯤ ꯑꯩꯕꯨ ꯇꯣꯛꯑꯁꯤꯔꯅꯦ ꯑꯩꯅ ꯈꯜꯂꯤꯕ ꯏꯃꯥꯁꯦ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯍꯟꯒꯦ ꯈꯜꯂꯤꯁꯤ ꯄꯨꯡꯇꯣꯛ ꯇꯣꯛꯄ ꯇꯥꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯈꯜꯂꯤꯉꯩ ꯃꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯂꯥꯎ ꯏꯃꯥꯒ ꯆꯥꯛ ꯊꯣꯡꯉꯨꯁꯤ ꯂꯥꯎ ꯅꯪꯅꯦ ꯃꯊꯣꯡ ꯌꯥꯝ ꯆꯥꯔꯣꯏꯗꯧꯔꯤ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯁꯣꯏꯅ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯌꯥꯏꯐꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛ ꯄꯨꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ ꯑꯗꯨꯅ ꯃꯈꯣꯟ ꯇꯥꯔꯛꯄ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯥꯏꯐꯕꯗ ꯅꯤꯡꯊꯤꯖꯅ ꯐꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯈꯔ ꯊꯣꯔꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯗꯣꯁꯂꯥꯏ ꯀꯥꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯤꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯊꯥꯖꯃꯥꯟꯕꯤꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯨꯔꯨꯡ ꯆꯠꯈꯤ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯏꯇꯩꯃ ꯉꯁꯥꯏ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯏ ꯑꯣꯛꯅꯗꯅ ꯊꯤꯕ ꯈꯪꯗ꯭ꯔꯤꯌꯦ ꯑꯗꯨꯗꯨꯒꯤ ꯊꯤꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯃꯥꯟꯕꯤꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕꯅꯤ
aduga karamna nupi ama manglibanu haiduna pungangai asomna mahakna ngaktuna leiringai moibung khongbugi makhol tarakli makhol adu tabada thaja manbi ki khibana maning dongado gamlauna lonsalli aduga machanupa yaifabada yingakpadadi yaifabado leiramdrei madu ubada thaja manbi swai lawi masidagi mahakna yum maduda yaifaba haiduna koiko kowi madu yaifabana mahaki kadagi kaidoragi ima haiduna lauri maduda thaja manbina masagi manakta prapap sangsilaga aina lengda leramo haraga karigi nangna mafam masida leramlibano haiduna ngangi maduda yaifabana ai tumningduna tawbani ma haiduna khumi tasengbagidi yaifabasu mamangdong hangdoktuna tawribado karino haiduna yengluribani adubu mamana maning thongnon sinbagi makhon tarakpa aduda mahaksu mangthongado ngasallamlaga lonsallamlaga mahaksu phamungda chongkhatuna tumba saduna leiribani masana adumna tumningduna tumlubani hairakpa aduda thaja mamido ni taraduna chachingnomda amuk chatkhri maduda mahaki machanupada yengtuna mafam adudagi khongpham amta lengankanu aina horen chak loraga korkpa kanda lao hairamlaga chachingda dumak changkhri adubu mahak wakhaldi leitadi lekai mi sing urau thrau launaba amadi hui sing langna khongba aduda natana moibung khongbuki makholasina thaja manbidi kibana loirabani handak machanupa aduna trolipa mawong amadi lekai khul aduna ngasi trolipa mawong aduda mahakti kibana masado tapkhumla phom khangdrabani mahakta natana lekai aduda liba mi singdo madusu loinama kinaribani asumna tawduna haujik lekai miyamna thiba yaba thirabagi tungda mangkhriba nupi ado lerak machilgi cinema hall aduki manakta kaptuna leiramme haibadagi mayamna mahakpu yum tana poraklei madugi matung amaiba amana tawduna laitin khoramduna mahakpu laikhai tawbiki matam aduda mayamna nangti hall mana asida kaidoramlibano haiduna hangi matam aduda nupi aduna mahakna kaithel kumlakpada mahake manabi susitrana machanupi do karinuma tawri amukta yengbiru law haduna kaurakpadagi aisu hol adugi manakta changlubani adubu hol adugi manak yorokpada susitra se sikhiba kuiraba asibagi thawaini haiba matam adu khakata khanglaki madu khanglakpada nupi ado yamna kiki masidagi mahak hol adugi manaktagi mayumlomda hanana pa yamna kanna honarakhi adubu mahak kiman khibana maklak nikhibana masa pakhat khibana humangana pi kaduna mataya mata tasinduna phamduna laiki adumna mahakna phamduna leiringai matam maduta hol adugi jinga mathak aduta musin mubna wangring wangba nupi ge saban manba masamna leimai yoroba nupi ama hol adudagi chongtharakhi asamna hol adugi chongtharaga leimai hek yobaga amukasu hol adugi jinga mathakta amuk chongkhatkhi adumna hol adugi jinga mathaktagi amuk chongthaba aduga amuk chongkhatpa adumna chongkhat sanarakpa aduni somda ngasai thaja manbi amadi makhoigi mi sing aduna ukhiba wangjang wangba hol adugi mathakta lepkhiba nupi ado adu ubadagi ni ngasai makhoina kaiduna chena khibado ngasai makhoina ukhiba adudi makhoina ujingegi mamangda hol adugi manakta kaptuna lerba nupi adudi makhoi mayamgi mamang thana adumak changkhrabani thawdok adugi matungda makhoina hol adugi matonda lepa nupi ado ukhibani nupi aduna mangliba adudi thaja manbi khoiga lakminabada mangbanati nupi adu hana mangkhraba matung thaja manbi hoina konana katheldagi halakhibani asomna wari punamak nupi aduna tambadagi mayam su khangli hojikti holase mahoksaga manadrei maibina haikhiba handaki tha asida mi ahum logani haibado soyaroi haiduna limpu ngangnarakli asomna mayamdo ngangnaba yaba ngangnaraba matung mahai magi yumda hanakhri aduga nupi adusu amaiba amana tawduna leimang khaidok piramlaga mahaksu mayumda hankhri mataw asomna hojikti ahingi matam oisalakli matam du pung 13 baro tasilaklabani yaifaba phamungda longni hiptuna aibu chachira chakum sira haiduna wakhal khanduna leiri ngasidi mama na mahakpu seksinda sinaduna su leiri mama do hojik phawba tumdri machanupa do ahingda hawgatuna chakhidra haiduna mama do tumdabida phi londuna leithokhrei maduda yaifabado kari karam tawraga chachigi haiduna wakhan khalli adubu somda nakal amadana kullabi amadi amanaba shankar ato haina khibagi matungina makhoi anidi yumdagi thoraklei aduga cinema hall leiriba adugi manak yoksilaklei matamadu phawba yaifabadi thoraktri laktri masidagi makhoi ani yaifabagi mayumda chachi haiduna
ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗꯣ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯁꯣꯝꯗ ꯂꯥꯛꯄꯗ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯣ ꯃꯕꯥꯅꯤꯅ ꯎꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯜꯂꯕꯤꯅ ꯌꯥꯏꯐꯕꯒꯤ ꯃꯃꯥ ꯑꯣꯏꯔꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯥꯀꯜ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯜꯂꯕꯤꯅ ꯑꯁꯤꯗꯤ ꯀꯔꯤꯅꯣꯃ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯤ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯀꯣꯟꯊꯣꯡ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯃꯛ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗꯣ ꯄꯨꯡꯉꯛ ꯉꯛꯏ꯫ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯛꯂꯤ ꯌꯥꯏꯐꯕꯅ ꯑꯉꯥꯡ ꯏꯋꯣꯏ ꯑꯣꯏꯅ ꯀꯔꯤꯃꯠꯇ ꯀꯤꯗꯕꯤꯗ ꯍꯣꯜ ꯑꯗꯨꯗ ꯃꯇꯣꯝꯇ ꯆꯠꯂꯤꯕꯗꯨ ꯅꯨꯄꯤ ꯑꯁꯤꯅ ꯀꯧꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯏꯐꯕꯕꯨ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯥꯏꯐꯕꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯥꯏꯐꯕꯕꯨ ꯀꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯈꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯋꯥ ꯈꯟꯅꯕꯒꯤ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯣ ꯁꯣꯝꯗ ꯏꯃꯨꯡꯗ ꯐꯤ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯃꯥꯟꯕꯤꯗꯣ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯍꯩꯁ ꯀꯔꯤꯅꯣꯗ ꯁꯨꯃꯥꯡꯗ ꯂꯥꯏ ꯈꯨꯟꯗꯤꯟꯅꯔꯦꯗꯅ꯫ ꯏꯕꯨꯡꯉꯣ ꯌꯥꯏꯐꯕ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ? ꯑꯁꯨꯝꯅ ꯊꯥꯖꯃꯥꯟꯕꯤꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯗꯤ ꯇꯨꯝꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯇꯨꯝꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯏ ꯈꯨꯟꯗꯤꯟꯅꯔꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯇꯨꯝꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯥꯖꯃꯥꯟꯕꯤꯅ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯌꯦꯅꯈꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯅꯈꯥ ꯇꯥꯅ ꯗꯨꯡ ꯆꯦꯟꯕ ꯑꯗꯨꯗ ꯁꯣꯝꯗꯅ ꯊꯥꯖꯃꯥꯟꯕꯤꯅ ꯌꯦꯅꯈꯥꯗ ꯗꯨꯡ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯇꯥꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯏꯐꯕꯁꯨ ꯈꯪꯂꯤꯕꯅꯤ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯀꯤꯗꯦ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯜꯂꯕꯤꯅ ꯃꯥꯕꯨ ꯍꯧꯕ ꯂꯥꯛꯄꯗ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯁꯨ ꯌꯥꯏꯐꯕꯗꯣ ꯊꯣꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔ ꯐꯠ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯇꯨꯃꯤꯟꯅ ꯊꯣꯡ ꯀꯥꯟꯊꯣꯛꯂꯒ ꯊꯣꯛꯂꯛꯄꯗꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯔꯤ꯫ ꯑꯗꯨꯝꯅ ꯎꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯌꯥꯏꯐꯕꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯌꯥꯏꯐꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯊꯦꯡꯅꯏꯕꯁꯤꯕꯣ ꯈꯔ ꯉꯟꯅ ꯇꯧꯁꯤ ꯍꯥꯏꯅꯔꯒ ꯑꯁ ꯏꯌꯥꯝꯕ ꯌꯥꯔ ꯇꯧꯏꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯑꯩ ꯆꯠꯄ ꯌꯥꯔꯣꯏꯗꯅ ꯁꯪꯒ ꯂꯩꯈ꯭ꯔꯤꯅꯦ꯫ ꯅꯣꯏ ꯏꯃꯥꯁꯨ ꯅꯪꯅ ꯍꯣꯜꯗ ꯍꯦꯛ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯈꯪꯕ꯭ꯔꯣ? ꯈꯪꯕꯅꯦ ꯑꯩꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯄꯥꯎ ꯇꯝꯕꯅꯦ꯫ ꯂꯣꯏꯔꯦꯍꯦ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯛꯏꯕ? ꯀꯅꯥꯅ ꯈꯪꯅꯤ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯏꯗꯤ ꯏꯃꯥꯗꯨ ꯋꯥꯖꯩꯗꯅ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯣꯛꯑꯕꯅꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯁꯨ ꯌꯥꯔꯦ ꯁꯤꯅꯤꯅꯦ? ꯑꯗꯨꯒꯤ ꯅꯠꯇꯕ ꯁꯨꯝ ꯇꯝꯅꯤꯡꯕꯗꯣ ꯄꯥꯎꯗꯣ꯫ ꯌꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯑꯩꯗꯤꯅꯦ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯃꯨꯟ ꯐꯥꯠꯇꯦ꯫ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯀꯧꯔꯤꯗꯤ ꯅꯕꯥꯅꯤꯅꯤ ꯑꯩꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯦꯛꯁꯇ꯭ꯔꯥꯅꯦꯕ꯫ ꯍꯣꯔꯦꯟ ꯑꯩ ꯑꯣꯏꯅꯅꯦ ꯂꯧꯈꯤꯅꯤꯀꯣ ꯑꯃꯨꯛ꯫ ꯈꯪꯗ꯭ꯔꯦꯗ ꯁꯪꯀꯔ ꯂꯥꯏ ꯂꯩꯗꯨꯅ ꯀꯧꯔꯤꯁꯤ ꯑꯩꯒ ꯌꯥꯏꯐꯕꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯂꯧ ꯍꯧꯔꯒ ꯅꯪ ꯑꯣꯏꯅ ꯊꯥꯗꯣꯛꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯌꯦꯡꯉꯨ ꯉꯔꯥꯡꯁꯨ ꯌꯥꯏꯐꯕ ꯃꯈꯣꯡ ꯄꯥꯏꯔ ꯆꯤꯡꯉꯤ ꯑꯗꯨꯒ ꯑꯩꯁꯨ ꯈꯧꯔꯤ ꯃꯦꯠꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤꯝꯁꯨ ꯇꯧꯗꯅ꯫ ꯂꯧꯗꯨꯔꯤꯁꯦ ꯌꯥꯏꯐꯕꯒꯅꯦ ꯑꯩꯒꯅꯤ ꯅꯪ ꯅꯠꯇꯦꯀꯣ꯫ ꯀꯤꯒꯗꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯤꯗꯗꯅ ꯅꯪꯅ ꯁꯨꯝ ꯀꯤꯁꯜꯂꯛꯑꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯣꯜ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯑꯀꯣꯏꯕꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯎꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯔꯥꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯍꯦꯛ ꯁꯥꯟꯅꯐꯝ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯐꯛꯂꯥꯡ ꯃꯔꯨꯝꯗꯒꯤ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ
नुपी मचा अनितो सानदुना लैरमली मधु उबदा याइफबना ए लैरेहे असमना हायरगा फन चोंथोई अदुगा अखोई लाए हायदुना हायोरी अदुमना हायरकपादुदा खरा चावबा लैसाबी अदुना ममितो इरंग लंगना याइफबा अमदी कुल्लबी शंकर मखोई अहुमदा खंगिंग जिंगई अदुमना येलंगबदा मखोई अहुमदो वोइमा हायदुना खंगलाउ लाउखली अदुमना लाउखटपा अदुदा नुपी मचा अमा याउरिबदुसु येंगकली ngasidi nupi macha dusu mamito irang langna pangduna leirami madu umbada yaifabadi amukke hena laukhalakli adumna torokpa aduta shankarna yaifabaki machin meli matamadu ta shankarna karino ngasidi nukhoi ani si bul ola mena asamna harakpada le sabi macha aduna nakhoi yamna thuna mafam masidagi halhoro natrabadi khudong thiba nanglagadi haiduna laurakhi adumna laurokpa aduta shankar कुल्लबी अमति याइफबा मखोय अहुमदो करिनोने हारिजिबो हादना कोइलै लेदिनो जिंगी असमना मखोयना कोइलै लेदिनो जिंगदुना लैरिङै होल अदुगी जिंगा मथक्ता कनागुम्बा अमना चटपकी मखोलदा पेरेक पेरेक लाउदुना मखोल तारई तारियो मखोलदो मखोय अहुमना लैरिबा अदुगी मनाकलोमदा असम नक्सललकलै हौजिकति मखोय अहुमदो किरकलदुना होल अदु थादोक्तुना चेनख्रसि हाइनरकलै अदुमना तमनरिङै हौजिकति मखोयगी ममांगमक्तदा पेरेक पेरेक लाक्लिबादो फल्लाउना सोंथरकलै मुसिन मुना वांजिंग वांगी मसमना जुम जुम लैमाइ फावबा सांगली येंगबदा अगकपा अकीबकी मसकनी ममितुसु इरंग लंगना मखोय हुते जिंगलई मधु उबदा याइफबदी हुमांगना पी कांख्रै मसा आदो चेंखैबगुम निकलै मतमदुदा कुल्लबिना अखोय चलगे असुमना हायरकपदा मखोयगी ममांगदा लेपलिबा मुसिन मुना वांजिंग वांगलिबा अदुना कुल्लबीगी ममाई मपा चपचाना फल्लाउना सोंसिलई मरुदा कुल्लबीदो तुंग हदोक्तुना तुई आदुमना तोरकपा अदुदा याइफबा अमदि शंकरदो कोनसिनदुना कपतुना लैरे तांजा अदुदा मखोयगी मतुंगदा लैरिबा लैसाबी मचा अमदि नुपी मचा अनिदो चेंसिललक्तुना लाइमु अदुगी मखुट अदो फादुना यानुना थामी मतमदुदा मुसिनमुना वांजिंग वांगना लैरिबा लाइमु अदुना नुपी मचा अनिदुदा मुन्ना येंगई मसिदगी महाक्सु असावबा फबगुम तुमिना अमुक लैख्रै मतमदुदा कुल्लबीदो फुक हौगलकलै अदुगा चेनख्रसि हाइदुना लाउरई अदुमना लाउरकपा अदुदा मखोय अहुमदो चेनखिनबा होनरई अदुबु मखोय हौजिकति खोंफम अमता लेंबा ngamkhidri कनागुम्बा अमना मखोयगी मखोंसिंग अदो फाजिनबगुम मखोय खोंग थांगबा थोक्त्रि मक्लाक थक नितुना खुदु खुदु कुंदुना संसादुना चतुना लैरि अदुमना तौरिङै मरक अदुदा सोमदा मखोयना उरिबा मसम सांगबा लाइमु अदुना मखोय अहुमदा हाइरई नखोय अहुम तथवाय हिंनिंगलबदी अखोयगी मतेंग पांगदबनी आसुमना हाइरकपा अदुदा कुल्लबी शंकर अमदि याइफबा मखोय अहुम मखोयना उरिबा लाइमु अदुदा फट 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 जेंथुंगनरई मतमदुदा कुल्लबीना अखोयना करी मतेंग पांगजौ हाइबनो लाइगी मतेंगबु मीना पांगबा ngambro आसुमना हाइरकपा अदुदा लाइमु अदुना कुल्लबीगी मनाक्ताना अमुक चोंगसलकलै अदुगा मखौरी मेटका तौरई अदुमना तौरकपा अदुदा नुपी मचा अनिदुना अमुक खामी अदुगा खंहौदना खरा चावबा लैसाबी मचा अदुना इमा मसे नंकी नचानुपा अतोमदुनी हादुना लाउरई अदुमना लाउरकपा अदुदा लाइमु अदो ममित इरंग लंखटली अदुगा सपलेपतुना लैरी सोमददी कुल्लबी अमदी शंकर याइफबा मखोय अहुमदो हारकलिबा वा अदु ताबदा पुंगा ngakhrei लेपिबा लैसाबी मचा अनि अदुदा अमुक जेंग अदुगा लाइमु अदुदा अमुक जेंग तौदुना लैरी आसमना तौरिङै मतम अदुदा लाइमु अदो मखोय अहुमदा येंथोरकलै अदुगा खंहौतना सुसित्राना हिंलिङैगी सक्तम अदुदा ओन्थोरकलै अदुमना ओन्थोरकपा अदुदा मखोय अहुमदो किबदी खरा फरी मतांग अदुदा याइफबना ए आसिदी लैसाबी अचौबिनिने आसमना हायरकपदा कुल्लबीना ए नंबु नुपीदे याम चोप्पा मिरो आसमना हायरकपदा शंकरदो थिक थिक नुई मखोय अहुमगी मतौ अदुदा लेपतुना लैरिबा सुसेत्रागी थावाय अदुना जंगसेललक्तुना मखोय अहुमदा हायरई नखोय अहुम मफम असिदा कैदौबा लाक्लिबनो आसमना हायरकपदा लेपलिबा लैसाबी मचा अनिदुना मखोय अनिना कौरुबनी हायरकलै मतम अदुदा कुल्लबीना ए अइबो अइदी करमना कौरिबा आसमना हायरकपदा खरा चावबा लैसाबी मचा अदुना अइना कौबनी हायरखी अदुगा याइफबदी महाकी मनाक्ता लैरिबा नुपी मचा अदुना कौरुबनी हायरकलै अदुबु शंकरदी कनामतना कौरुब नती मतमदुदा सुसित्राना नंदी कनाना कौरकलिबनो हायदुना हंगलई खुंफम खंद्रबा शंकरना नंगना कौरकपा ओइरा माले असोमने हेक खुमलुरी
ꯃꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯉꯁꯥꯏꯒꯤ ꯂꯥꯏꯃꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯂꯤ ꯃꯃꯥꯏ ꯑꯗꯣ ꯏ ꯊꯥꯡꯗꯅ ꯉꯧꯏ ꯃꯤꯠ ꯑꯗꯣ ꯏꯔꯪ ꯂꯪꯏ ꯃꯁꯝ ꯑꯗꯣ ꯏꯁꯥꯡ ꯁꯥꯡꯅ ꯐꯟꯇꯣꯛꯂꯒ ꯁꯪꯀꯔꯒꯤ ꯃꯅꯥꯛꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯁꯪꯀꯔꯗꯣ ꯀꯨꯂꯕꯤꯒꯤ ꯃꯇꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯄꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯂꯩꯔꯝꯂꯦꯅ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯅꯥꯁꯨ ꯎꯗꯅ ꯀꯅꯥꯁꯨ ꯈꯪꯗꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯁꯦ ꯌꯥꯝꯅ ꯋꯥꯔꯤ ꯏꯃꯥ ꯑꯗꯨꯅ ꯗꯗꯥ ꯑꯃꯗꯤ ꯏꯅꯥꯎ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯨꯂꯕꯤꯅ ꯊꯋꯥꯏ ꯑꯍꯨꯝ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯠꯇꯦ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯄꯨꯗꯅꯗꯤ ꯑꯩꯈꯣꯏ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯁ ꯃꯈꯣꯏꯗꯤ ꯍꯟꯅꯨꯔꯒ ꯂꯣꯏ ꯁꯤꯔꯝꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯤꯗ꯭ꯔꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯒ ꯇꯥꯟꯅꯔꯒ ꯏꯝꯐꯥꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯂꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯦꯡꯉꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯦꯞꯂꯤꯕꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯪꯀꯔꯅ ꯑꯗꯣ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯄꯤꯒꯗꯣꯏꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯛꯂꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯂꯕꯤꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯈꯨꯔꯥ ꯕ꯭ꯔꯖꯂꯥꯟꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯣꯜ ꯑꯁꯤ ꯂꯩꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯕ꯭ꯔꯖꯂꯥꯟꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯍꯣꯜ ꯑꯁꯦ ꯑꯩꯈꯣꯏꯗ ꯀꯩꯗꯧꯅꯨꯡꯗ ꯄꯤꯔꯛꯂꯣꯏ ꯍꯥꯏꯔꯤ ꯃꯗꯨꯗ ꯏꯁꯩ ꯃꯆꯥ ꯑꯗꯨꯅ ꯅꯈꯣꯏꯅ ꯊꯕꯛ ꯑꯗꯣ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯅꯣꯡꯉꯥꯟꯕꯒ ꯍꯣꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯣꯜ ꯑꯁꯦ ꯅꯈꯣꯏꯗ ꯅꯃꯥ ꯄꯥꯜꯍꯟꯒꯦ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯝꯐꯥꯜꯗ ꯆꯠꯇꯨꯅ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯣ ꯀꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯀꯨꯂꯕꯤ ꯁꯪꯀꯔ ꯑꯃꯗꯤ ꯌꯥꯏꯐꯕꯅ ꯅꯨꯃꯤꯠ 5ꯅꯤ ꯃꯇꯝ ꯊꯥꯔꯝꯃꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯣ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯤ ꯑꯗꯨꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯎꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯏꯐꯕ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯂꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯀꯨꯂꯕꯤ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯗꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯨ ꯈꯨꯠꯁꯤꯟꯅꯒꯦ ꯍꯥꯏꯔꯝꯂꯦ ꯑꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯔꯟ ꯇꯨꯔꯟ ꯇꯧꯔꯛꯀꯅꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯗꯨꯒꯤꯗꯤ ꯑꯩ ꯏꯃꯥꯗ ꯍꯪꯉꯛꯀꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯂꯕꯤꯅ ꯅꯪꯗꯤ ꯀꯃꯥꯏ ꯍꯪꯗꯣꯏꯕ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯁꯨ ꯅꯃꯥꯗ ꯍꯥꯏꯗꯣꯛꯇꯣꯏꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯅ ꯍꯥꯏꯗꯣꯛꯑꯣꯏ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯀꯩꯗꯧꯔꯒꯦ ꯑꯗ ꯂꯨꯔꯤꯕꯗꯤ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯣ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯄꯨꯔꯛꯇꯣꯏꯅꯣ ꯁꯤꯅꯤ ꯃꯈꯣꯏꯗꯤ ꯈꯨꯡꯒꯪꯁꯤꯗ ꯆꯠꯁꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯛꯑꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯪꯀꯔꯅ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯃꯈꯣꯏ ꯂꯩꯕꯥ ꯇꯧꯔ ꯀꯧꯔꯗꯤ ꯌꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯨꯂꯕꯤꯅ ꯑꯁ ꯀꯅꯥ ꯑꯃꯥꯏꯕꯅꯕꯨ ꯌꯥꯔꯛꯇꯣꯏꯅꯣꯗ ꯑꯗꯨꯁꯨ ꯃꯊꯛꯇ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯀꯧꯔꯒ ꯍꯣꯜ ꯑꯗꯨ ꯇꯥꯅ ꯆꯤꯡꯕ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯐꯥꯔꯒ ꯄꯨꯔꯛꯄꯗꯤ ꯌꯥꯅꯤ ꯍꯦꯔꯥ ꯀꯃꯥꯏ ꯐꯥꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯑꯗꯨꯁꯨ ꯃꯊꯛꯇ ꯁꯤ ꯑꯉꯥꯡꯁꯤꯃꯗꯤ ꯊꯥꯔꯨꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯑꯉꯥꯡ ꯀꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯗꯅ ꯊꯕꯛꯇꯨ ꯌꯥꯎꯗ꯭ꯔꯗꯤ ꯅꯣꯏ ꯑꯅꯤꯗꯅꯤ ꯋꯥꯗꯣꯏꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯪꯀꯔꯅ ꯏꯁ ꯂꯣꯏꯔꯦꯅꯦ ꯍꯥ ꯅꯪꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄꯩ ꯋꯥꯅꯦꯕ ꯏꯕꯨꯡꯉꯣ ꯂꯥꯏꯅ ꯀꯧꯔꯤꯗꯣ ꯅꯕꯥꯅꯤꯅꯤ ꯑꯩꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯑꯩꯅꯅꯦ ꯅꯣꯏꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯤꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗꯒꯤ ꯀꯨꯂꯕꯤꯅ ꯌꯥꯔꯁꯦ ꯇꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯣꯏꯒꯗꯕ ꯋꯥ ꯑꯃ ꯈꯟꯅꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄꯣꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯍꯣꯜꯗꯨꯗ ꯄꯨꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯀꯔꯤꯅꯣꯝꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕꯅꯤ ꯑꯗꯨꯒꯤꯗꯤ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯅꯤ
asomna hairapata Shankarna hey kari wano ne pictru era aiba pictru kaina hoide adu karino hairone akhoi mana ne wari libada karino khullamada ne kuigi maiba migi yumda mukhoina tamnaraga mukhoina amu laido khoinamba saraga yam thaja halaga sentan ban mukhoi ani lei hai adu maming matha lefamdo ai phajana hangakeba moi ani tawraga ne moi thiam tawraga poropadi jani hais maduki wari da ju ta gi gum tawre nga hawai khoina yaksung sak chana bada maduki wari du haiphet panaraki bani se adu deki makhoina bu chana badu mayam na khangak badagi jil ga chu thamgi bani ne ngjang kari maming doi kawre ne tanja adu de phabana ado maming matha lefamdo ai ima da phajana hanglake moi kaithen phambi nu pising wari chana bada ne ai chu taw bone ba ado ima di phajana khangam gani ima da phajana hangake hoine phare ne adu di lo nang jumok thibiramage ado nang ima da phajana hango adu gane pawdo khode piro adu yamba pawdi kamai phorok tino nang phone pai roi bungo kharai dei phone da to slide bu le bangam dragan sida tauni yara se smai toro hayeng se hayeng nang ima da hango adu ga nungdang waram do akoi pulasi iyamba nungdang waram di ai kaithien thoi du di hoine kaithien da nangi da kullabiga aiga puna laage atuga khoi hum wari tanara seba ado namada soidan hango ko hoi yamba asumna hanaduna yaifabado mahaki mayumda kullabi amati Shankarna thinjin biramli atuga kullabi amati Shankarsu mayumlonda halaklei yaifabasu imungda tumina sangduna thungadu lonselli atuga mahaksu phamungda tumina kakatuna tumkhri matamadu phawpadi mamado hawgatlamdri somdana kamdori kullabi amati Shankardo lambida chana wari sanadai matamadu ta Shankarna kullabi ngasi ki thoduk tu aidi yamna ngakpa ama leirine kari ne ha kari wano ngai bo ngaiko ngasai le sabi masaduna nangsi nupi ama tholopathuki masa nupani chanupa atombane haiduna kamai tujino hoini Shankar ai sumadu ngaktang du ngakkiwani matau karam nai si mahaki machana pa orino aidi akhoi mana pokuri keno wari se keno ma leiri nanga yaifapaga atamna na kauri base maram amadi soidan lerangani phare ne maram puramak tu hayeng numi mangane lerga unabado aruda mo hangbai duni aiko mayamna hainabada laikhinraba nupi Susitra du madu masawai sangidena hai adugi angang du gure jalo ado ngang du mai chakta siraga aine kamai oidoriba nap sa da bai bo hai adu su sumine khangdrada laigi wari ni aduni laigi wari ni pare adudi kulabi nang su chatlone ai su yum li mina la horage hoi le horo ai di ni yum bo mu thinbi re kadori mi tungdagi sorot nuti gi tawra ise ibungo nuti gi ni kuire tawrakpa pare ne nang di sinabi na leiba ga je masa ni na sor ning dan tawri ni yare ai chale asom naram laga kulabi do chakhrei Shankar su mayum lomda adumak lehore asomna tawduna kulabi na mayum lomda lakpata haibaga tawbaga ngasi su magi matungda sorot pere adumak inari adubu nutiga som tawrabani na amadi wari khanglabani na mahak mayum lomda sumak changlaklei matawasomna kulabi do imungda changlakle aduga thonga do ningthina lonsalamlaga mahaki kada sangduna ningaidana tumki Sigi matanga sita loisinjari mathangi takakta kari kamdorokpage haibato mayam punna amuk ngaiminarasi wariasi pathok chapa matamda soikhe lankiba aran ohi yaurabasu tabiriba singna pukchal chauna ngakpigani ngasigi damakadi mayambu aroibata amukka hana khurumjari